Good afternoon, ma'am. ꯉꯁꯤꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯀꯣ. ꯑꯩꯗꯣ ꯇꯦꯁ ꯊꯥꯔꯨꯕꯅꯦꯕꯀꯣ. ꯃꯣꯛ ꯇꯦꯁ ꯑꯗꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯌꯨꯛꯇ ꯄꯥꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨ ꯑꯌꯨꯛ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ. ꯄꯨꯡ 8ꯗꯒꯤ ꯇꯦꯁ ꯊꯥꯕꯒꯤꯀꯣ. ꯍꯧꯔꯁꯤꯀꯣ. ꯑꯍꯥꯟꯕꯗ ꯍꯦꯗꯂꯥꯏꯟꯁꯇ USAꯅ ꯏꯔꯥꯟꯒꯤ ꯈꯥꯔꯛ ꯑꯥꯏꯂꯦꯟ ꯍꯥꯏꯅꯀꯣ. ꯈꯥꯔꯛ ꯑꯥꯏꯂꯦꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯀꯣ. ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯦ ꯀꯔꯥꯏꯋꯥꯏ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯔꯁꯤꯌꯟ ꯒꯜꯐꯇꯒꯤ ꯁꯤ ꯏꯔꯥꯟꯅꯤꯀꯣ. ꯁꯤꯗ ꯂꯩꯔꯤꯁꯦ ꯏꯔꯥꯟꯅꯤ. ꯏꯔꯥꯟꯗꯒꯤ 20 to 25 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯆꯠꯂꯒ 20 to 25 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯃ ꯂꯩ. ꯑꯥꯏꯂꯦꯟꯗꯨꯒꯤ ꯃꯃꯤꯡꯁꯦ ꯈꯥꯔꯛ ꯑꯥꯏꯂꯦꯟ ꯀꯧꯏꯀꯣ. ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯦ ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯦ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯄꯣꯠꯅꯦꯕꯀꯣ. ꯍꯥꯏꯕꯗꯤ ꯑꯣꯏꯜꯒꯤ ꯄꯣꯠꯅꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯣꯏꯜꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯣꯏꯜ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯅꯕꯒꯤ ꯄꯣꯠꯅꯦꯕꯀꯣ. ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯒꯤ ꯑꯣꯏꯜ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯒꯤ ꯄꯣꯠ ꯑꯣꯏꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ. ꯁꯤꯒꯤ ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯦ ꯏꯔꯥꯟꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ 90% of the crude oilꯁꯦ 90% of the crude oilꯁꯦ ꯁꯤꯗꯒꯤ ꯂꯥꯛꯄꯅꯦꯕ. ꯏꯔꯥꯟꯒꯤꯀꯣ 90% of the crude oil exportꯁꯦ. ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ. ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯦ ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯗꯤꯞ ꯁꯤ ꯄꯣꯔꯠꯅꯦꯕꯀꯣ. ꯗꯤꯞ ꯁꯤ ꯄꯣꯔꯠ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯗꯤꯞ ꯋꯥꯇꯔ ꯍꯥꯏꯕꯀꯣ. ꯗꯤꯞ ꯋꯥꯇꯔ ꯄꯣꯔꯠ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤꯒꯤ ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟ ꯁꯥꯏꯁꯤꯗꯀꯣ. ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟ ꯁꯥꯏꯁꯤꯗ ꯑꯗꯨꯝ ꯑꯔꯨꯕ ꯏꯁꯤꯡꯁꯦ ꯐꯪꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯨꯅ ꯁꯤꯞꯁꯤꯡꯁꯦ ꯊꯧꯖꯜꯂꯛꯑꯒ ꯁꯤꯗꯩꯁꯤꯗ ꯗꯥꯏꯔꯦꯛ ꯄꯥꯏꯞꯇ ꯇꯧꯔꯒ ꯍꯥꯟꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ. ꯑꯇꯩ ꯏꯔꯥꯟꯒꯤ ꯁꯤꯒꯤ ꯃꯄꯥꯟ ꯁꯥꯏꯁꯤꯗꯗꯤ ꯍꯥꯟꯕ ꯌꯥꯗꯦꯕꯀꯣ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯊꯦꯟꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯔ ꯁꯤꯞ ꯑꯆꯧ ꯑꯆꯧꯕꯁꯦ ꯊꯧꯖꯜꯂꯛꯄ ꯌꯥꯗꯦꯕꯀꯣ. ꯇꯦꯡꯀꯔ ꯁꯤꯞ ꯑꯆꯧꯕꯁꯦ. ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯦ ꯀ꯭ꯔꯥꯎꯟ ꯖꯨꯋꯦꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯌꯦꯕꯀꯣ. ꯀ꯭ꯔꯥꯎꯟ ꯖꯨꯋꯦꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯌꯦꯕ. ꯑꯗꯨꯗꯨꯅ ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ. ꯀꯩꯅꯣꯗꯤ UPSC ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯁꯨ ꯑꯗꯨꯝ ꯍꯪꯉꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ. ꯑꯗꯒꯤ ꯁꯤꯗꯁꯨ ꯍꯥꯏꯔꯤꯁꯦ ꯄꯔꯜ ꯑꯣꯐ ꯗ ꯄꯔꯁꯤꯌꯟ ꯒꯜꯐ ꯑꯅ ꯍꯥꯏꯔꯤꯁꯦꯀꯣ. ꯑꯗꯨꯒ ꯑꯁꯤꯗꯩꯁꯤꯗ USAꯅ ꯃꯁꯤꯁꯦ ꯕꯣꯝ ꯇꯧꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯏꯔꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯗꯅꯕꯅꯤꯀꯣ. ꯍꯥꯏꯗꯤ ꯏꯔꯥꯟꯁꯤꯗ ꯃꯣꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯗꯕꯅꯤ. ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯇꯧꯕ. ꯈꯥꯔꯛ ꯑꯥꯏꯂꯦꯟꯁꯤꯅ ꯏꯔꯥꯟꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯏꯔꯥꯟꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩꯅꯤꯀꯣ. ꯈꯥꯔꯛ ꯑꯥꯏꯂꯦꯟꯗ ꯑꯦꯇꯦꯛ ꯇꯧꯕꯁꯦ. ꯑꯗꯨꯗꯨꯅ ꯇꯦꯍꯔꯥꯟꯅ ꯑꯃꯨꯛ ꯂꯥꯟ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯦꯅ ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯛꯑꯦ. ꯑꯗꯣ ꯏꯔꯥꯟꯗꯒꯤ ꯀꯅꯥ ꯊꯥꯎ ꯂꯩꯒꯦꯕ ꯍꯧꯖꯤꯛꯁꯦ. ꯏꯔꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ 90% of the ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥꯒꯤ ꯊꯥꯎꯁꯦ ꯏꯔꯥꯟꯗꯒꯤ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯏꯅꯥꯗ ꯑꯦꯇꯦꯛ ꯇꯧꯕꯒꯁꯨ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ. ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯁꯦꯀꯣ. ꯆꯥꯏꯅꯥꯗ ꯑꯦꯇꯦꯛ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ. ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯅꯤꯀꯣ. ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠꯇꯤ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝ ꯑꯃꯒ ꯑꯃꯨꯛ ꯍꯪꯉꯛꯄ ꯌꯥꯏꯀꯣ. ꯍꯥꯏꯗꯤ ꯀꯣꯏꯁꯟꯗ ꯑꯩꯈꯣꯏꯒꯤ ꯐꯨꯖꯥꯏꯔꯥ ꯍꯥꯏꯅꯀꯣ. ꯐꯨꯖꯥꯏꯔꯥ ꯍꯥꯏꯅ ꯂꯝ ꯑꯃꯁꯨ ꯂꯩ. ꯐꯨꯖꯥꯏꯔꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ UAEꯗꯀꯣ. UAEꯗ ꯂꯩꯕꯅꯤ. UAEꯗ ꯐꯨꯖꯥꯏꯔꯥ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯦꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯦꯞꯇꯀꯣ. ꯐꯨꯖꯥꯏꯔꯥ ꯍꯥꯏꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯁꯦ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯁꯤꯁꯦ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁ ꯑꯣꯏꯗꯣꯏꯅꯤ. ꯏꯔꯥꯟ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯦ. ꯁꯤꯅ ꯄꯔꯁꯤꯌꯟ ꯒꯜꯐꯅꯤꯀꯣ. ꯄꯔꯁꯤꯌꯟ ꯒꯜꯐꯅꯤ. ꯁꯤꯁꯤ UAEꯅꯤꯀꯣ. UAEꯅꯤ. ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯨꯖꯥꯏꯔꯥꯁꯦ ꯁꯤꯗ ꯂꯩꯗꯣꯏꯅꯦꯕꯀꯣ. ꯐꯨꯖꯥꯏꯔꯥꯁꯦ ꯁꯤꯗ ꯂꯩꯗꯣꯏꯅꯤ. ꯐꯨꯖꯥꯏꯔꯥꯁꯤꯒꯤ ꯃꯥꯁꯦ ꯀꯌꯥꯝ ꯌꯥꯝ UAEꯒꯤꯗꯤ ꯀꯌꯥꯝ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯔꯁꯤꯌꯟ ꯒꯜꯐꯁꯦ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯁꯤꯅ ꯅꯣꯡꯃꯩ ꯇꯝ ꯂꯩꯔꯦꯕꯀꯣ. ꯄꯔꯁꯤꯌꯟ ꯒꯜꯐꯁꯦ ꯐꯥꯎꯕꯗ. ꯑꯗꯨꯕꯨ UAEꯗꯤ ꯄꯔꯁꯤꯌꯟ ꯒꯜꯐꯁꯦ ꯐꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦꯕ. ꯍꯥꯏꯗꯤ ꯐꯨꯖꯥꯏꯔꯥ ꯍꯥꯏꯁꯤꯗ
ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤ ꯌꯥꯔꯦꯕ ꯍꯥꯏꯕꯗꯤ ꯐꯨꯖꯥꯏꯔꯥ ꯍꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯗꯣꯏꯅꯦꯕ ꯄꯥꯔꯁꯟ ꯀꯞꯁꯦ ꯐꯥꯎꯗ꯭ꯔꯒꯁꯨ ꯁꯤꯗꯩꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯔꯦꯗꯅꯀꯣ ꯊꯥꯎꯗꯣ ꯄꯨꯔꯒ UAEꯒꯤꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯁꯣ ꯐꯨꯖꯥꯏꯔꯥꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯔꯥꯟ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦꯕ ꯏꯔꯥꯟ ꯑꯦꯇꯦꯛ ꯇꯧꯔꯛꯏꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ UAEꯒꯤ ꯐꯨꯖꯥꯏꯔꯥꯁꯤꯁꯨ ꯃꯥ ꯍꯥꯏꯁꯦ ꯅꯣꯏꯅ ꯊꯥꯎ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒꯁꯨ ꯐꯨꯖꯥꯏꯔꯥꯗ ꯊꯥꯎ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒꯁꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇ ꯄꯥꯁ ꯇꯧꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯣ ꯇꯥꯛꯏꯅꯦꯕꯀꯣ ꯏꯔꯥꯟꯅ ꯑꯗꯨꯅꯤꯀꯣ ꯅꯦꯛꯁꯇ LPG ꯀꯦꯔꯤꯌꯔ ꯑꯅꯤ ꯍꯥꯏꯇꯥꯔꯦꯀꯣ LPG ꯀꯦꯔꯤꯌꯔ ꯑꯅꯤ ꯑꯃꯅ ꯁꯤꯚꯥꯂꯤꯛ ꯑꯃꯅ ꯅꯟꯗ ꯗꯦꯕꯤ ꯃꯣꯏꯁꯦ ꯀꯩꯅꯣꯗ ꯄꯥꯁ ꯇꯧꯔꯒ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯗꯩꯗ ꯁꯤꯗꯩꯁꯤꯗ ꯑꯃꯈꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯌꯧꯔꯛꯏꯕ ꯄꯣꯠꯁꯦ ꯀꯗꯥꯏꯗꯅꯣ ꯃꯨꯟꯗ꯭ꯔꯥ ꯑꯗꯨꯅ ꯀꯟꯗꯂꯥ ꯍꯥꯏꯅꯀꯣ ꯀꯟꯗꯂꯥ ꯃꯨꯟꯗ꯭ꯔꯥ ꯀꯟꯗꯂꯥ ꯄꯣꯠꯇ ꯌꯧꯔꯛꯈ꯭ꯔꯦꯕꯀꯣ ꯃꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯟꯗ꯭ꯔꯥ ꯀꯟꯗ꯭ꯔꯥ ꯄꯣꯠ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯌꯦꯡꯁꯦꯕꯀꯣ ꯃꯨꯟꯗ꯭ꯔꯥ ꯍꯥꯏꯁꯦ ꯗꯤꯟ ꯗꯌꯥꯜ ꯄꯣꯠ ꯍꯥꯏꯔꯒ ꯈꯪꯅꯔꯝꯕꯅꯦꯕꯀꯣ ꯁꯣꯔꯤ ꯃꯨꯟꯗ꯭ꯔꯥ ꯅꯠꯇꯦ ꯀꯟꯗꯂꯥꯁꯦ ꯗꯤꯟ ꯗꯌꯥꯜ ꯍꯥꯏꯔꯒ ꯈꯪꯅꯔꯝꯕꯅꯦꯕ ꯁꯣꯔꯤ ꯗꯤꯟ ꯗꯌꯥꯜ ꯗꯤꯟ ꯗꯌꯥꯜ ꯀꯣ ꯗꯤꯟ ꯗꯌꯥꯜ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ ꯒꯨꯖꯔꯥꯠꯇ ꯂꯩꯀꯣ ꯃꯥꯁꯦ ꯃꯦꯖꯔ ꯐꯣꯔꯠ ꯑꯃꯅꯤꯀꯣ ꯃꯦꯖꯔ ꯐꯣꯔꯠ ꯑꯃꯅꯤ ꯀꯣ ꯃꯦꯖꯔ ꯐꯣꯔꯠ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯇꯥꯏꯗꯜ ꯐꯣꯔꯠꯁꯨ ꯑꯣꯏꯀꯣ ꯇꯥꯏꯗꯜ ꯐꯣꯔꯠꯁꯨ ꯑꯣꯏ ꯑꯗꯨꯒ ꯃꯨꯟꯗ꯭ꯔꯥ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯨ ꯒꯨꯖꯔꯥꯠꯇ ꯂꯩꯗꯣꯏꯅꯤ ꯃꯥꯁꯤꯅ ꯂꯥꯔꯖꯦꯁ ꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯀꯃꯔꯁꯤꯌꯦꯜ ꯄꯣꯠꯅꯤꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯀꯃꯔꯁꯤꯌꯦꯜ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯃꯁꯤꯁꯤꯅ ꯑꯗꯥꯅꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤꯀꯣ ꯑꯗꯥꯅꯤ ꯃꯨꯟꯗ꯭ꯔꯥ ꯍꯥꯏꯁꯤꯅ ꯀꯟꯗꯂꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤꯅꯤ ꯗꯤꯟ ꯗꯌꯥꯜ ꯄꯣꯠ ꯍꯥꯏꯔꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯃꯦꯖꯔ ꯄꯣꯠꯅꯤ ꯇꯥꯏꯗꯜ ꯄꯣꯠꯅꯤ ꯒꯨꯖꯔꯥꯠꯇ ꯂꯩꯀꯣ ꯑꯅꯤꯃꯛ ꯑꯗꯨꯗꯨꯒ ꯄꯣꯠꯁꯛ ꯑꯃꯒ ꯁꯤꯗꯩꯗ ꯈꯪꯕ ꯌꯥꯏ ꯃꯁꯤꯗꯩꯁꯤꯗ ꯃꯁꯤꯒꯤ ꯂꯥꯛꯏꯕ ꯁꯤꯚꯥꯂꯤꯛ ꯑꯦꯟ ꯅꯟꯗ ꯗꯦꯕꯤ ꯍꯥꯏꯔꯤꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯞꯁꯦ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯥ ꯐ꯭ꯂꯦꯛ ꯍꯥꯏꯕ ꯑꯃ ꯏꯟꯗꯤꯌꯥꯟ ꯐ꯭ꯂꯦꯒꯦꯠ ꯍꯥꯏꯕ ꯑꯃ ꯀꯣ ꯁꯤꯞꯁꯦ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕ ꯏꯟꯗꯤꯌꯥ ꯐ꯭ꯂꯦꯛ ꯍꯥꯏꯕ ꯑꯃ ꯐꯣꯔꯦꯟ ꯐ꯭ꯂꯦꯛ ꯍꯥꯏꯕ ꯑꯃ ꯀꯣ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕ ꯏꯟꯗꯤꯌꯟ ꯐ꯭ꯂꯦꯛ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛ ꯊꯦꯠꯂꯒ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯞꯁꯤꯡꯁꯦ ꯏꯟꯗꯤꯌꯟ ꯐ꯭ꯂꯦꯛ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯞ ꯏꯟꯗꯤꯌꯟ ꯐ꯭ꯂꯦꯛꯁꯦ ꯇꯧ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯅ ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯀꯔꯤꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯦꯅ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯒꯤ ꯑꯟꯀ꯭ꯂꯣꯁ ꯍꯥꯏꯅ ꯑꯃ ꯁꯤꯒꯤ ꯂꯣ ꯑꯃ ꯂꯩꯈꯤꯗ꯭ꯔꯣ ꯑꯗꯨꯗꯨꯅꯤꯀꯣ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯂꯣ ꯑꯣꯐ ꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛ ꯍꯥꯏꯗꯤ ꯁꯤꯞꯁꯤꯡꯁꯦ ꯐ꯭ꯂꯦꯛ ꯑꯃꯃꯝ ꯊꯦꯠꯀꯅꯦꯕꯀꯣ ꯃꯗꯨꯒꯤ ꯐ꯭ꯂꯦꯛꯁꯦ ꯏꯟꯗꯤꯌꯟ ꯐ꯭ꯂꯦꯛ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛ ꯊꯦꯠꯄ ꯁꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯁꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛ ꯊꯦꯠ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯏꯟꯗꯤꯌꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯣ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒꯁꯨ ꯏꯟꯗꯤꯌꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒꯁꯨ ꯏꯟꯗꯤꯌꯥꯗ ꯆꯠꯇꯕ ꯌꯥꯏꯑꯕꯀꯣ ꯃꯥꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗꯣ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠ ꯄꯨꯗ꯭ꯔꯁꯨ ꯌꯥꯗꯤ ꯌꯥꯏꯑꯕꯀꯣ ꯕꯠ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥꯅ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯁꯤꯞꯇꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯏꯟꯗꯤꯌꯥꯅ ꯂꯣꯏ ꯄꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌా ꯐ꯭ꯂꯦꯛ ꯁꯤꯞ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯣꯏꯅꯤ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯂꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯂꯣ ꯑꯗꯨꯒ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯈꯥꯗ ꯍꯧꯖꯤꯛꯀꯤ ꯁꯤꯞꯁꯦ ꯋꯥꯔꯛ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤꯞꯁꯤꯅ ꯗꯥꯏꯔꯦꯛ ꯃꯥꯅ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠ ꯆꯩ ꯄꯨꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯕꯠ ꯇꯧꯕꯇꯕꯨ ꯁꯤꯞꯁꯤꯗ ꯐ꯭ꯂꯦꯛ ꯇꯧꯕ ꯁꯤꯞ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯐꯣꯔꯦꯟ ꯐ꯭ꯂꯦꯛ ꯁꯤꯞ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯄ ꯊꯥꯎꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯚꯥꯂꯤꯛ ꯑꯦꯟ ꯅꯟꯗ ꯗꯦꯕꯤꯁꯦ ꯐꯣꯔꯦꯟ ꯐ꯭ꯂꯦꯛ ꯁꯤꯞꯅꯦꯕꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯐꯣꯔꯦꯟ ꯐ꯭ꯂꯦꯛ ꯁꯤꯞ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠ ꯄꯨꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛ ꯊꯝ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯡꯉꯤ ꯐꯤ ꯌꯥꯝ ꯆꯥꯎꯋꯤ ꯈꯣꯠꯂꯤ ꯇꯧꯋꯦꯕꯀꯣ ꯑꯗꯨꯕꯨ ꯐꯣꯔꯦꯟ ꯐ꯭ꯂꯦꯛ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯈꯔꯗꯤꯀꯣ ꯄꯅꯥꯃꯥꯒꯨꯝꯕ
ꯑꯗꯒꯤ ꯂꯤꯕꯔꯤꯌꯥꯒꯨꯝꯕ ꯁꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯐꯣꯔꯦꯟ ꯐ꯭ꯂꯦꯛꯁꯦ ꯑꯣꯏꯅ ꯊꯦꯠꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤꯗꯨꯗꯤ ꯇꯦꯛꯁ ꯌꯥꯝ ꯆꯥꯎꯗꯕꯀꯣ ꯇꯦꯛꯁ ꯌꯥꯝꯅ ꯄꯤꯛꯄ ꯑꯗꯨꯒ ꯂꯦꯕꯔ ꯂꯣ ꯌꯥꯝꯅ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯗꯤ ꯂꯣꯁꯦ ꯌꯥꯝ ꯂꯩꯗꯅꯀꯣ ꯂꯦꯕꯔ ꯂꯣ ꯌꯥꯝ ꯂꯩꯗꯅ ꯃꯣꯏꯗꯗꯤ ꯂꯩꯇꯦꯕ ꯂꯦꯕꯔ ꯂꯣ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯐꯣꯔꯦꯟꯒꯤ ꯐ꯭ꯂꯦꯛ ꯑꯣꯏꯅ ꯊꯦꯠꯄ ꯁꯤꯞ ꯂꯩꯌꯦꯕꯀꯣ ꯑꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯣꯔꯦꯟ ꯐ꯭ꯂꯦꯛ ꯑꯣꯐ ꯀꯟꯚꯤꯅꯤꯌꯟꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯄꯅꯥꯃꯥ ꯂꯤꯕꯔꯤꯌꯥꯒꯤ ꯃꯣꯏꯒꯤ ꯐ꯭ꯂꯦꯛꯁꯤꯡꯁꯦ ꯁꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐꯣꯔꯦꯟ ꯐ꯭ꯂꯦꯛ ꯇꯧꯕ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯐ꯭ꯂꯦꯛ ꯇꯧꯕ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯤꯞꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯃꯥꯅ ꯁꯤꯗꯩꯗ ꯄꯣꯔꯛꯏꯁꯦ ꯌꯥꯝꯃꯤꯀꯣ ꯁꯤꯞꯁꯤꯗ ꯄꯣꯔꯛꯏꯁꯦ LPGꯁꯦ ꯌꯥꯝꯃꯦ ꯕꯠ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯆꯠꯂꯦꯀꯣ ꯍꯥꯏꯗꯤ 2 days ꯈꯛꯇꯪ ꯆꯠꯅꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯍꯣꯜ ꯏꯟꯗꯤꯌꯥꯅ ꯄꯨꯂꯞ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯤꯞ ꯑꯅꯤꯁꯤꯅ ꯄꯨꯔꯛꯏꯁꯦ 2 days ꯈꯛꯇꯅꯦꯕ ꯆꯠꯇꯣꯏꯁꯦ ꯃꯤꯅꯤꯡꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯁꯤꯞ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯄ ꯆꯪꯉꯦ ꯍꯥꯏꯕꯅꯦꯕꯀꯣ 2 days ꯈꯛꯇꯪ ꯆꯠꯀꯅꯤ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯁꯤꯗꯀꯣ ꯃꯤꯗ ꯗꯦ ꯃꯤꯜꯁꯦ ꯍꯧꯖꯤꯛ ꯂꯦꯞꯄ ꯇꯥꯔꯦꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯦꯞꯇꯧꯔ ꯃꯥꯜꯂꯦ ꯈꯪꯗ꯭ꯔꯦ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯂꯦꯞꯈꯤꯕ ꯑꯩꯒꯤꯁꯨ ꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯒ꯭ꯌꯥꯁꯁꯦ ꯂꯣꯏꯁꯜꯂꯛꯑꯦꯕ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯀꯗꯥꯏꯗ ꯍꯥꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯈꯥꯗ ꯀꯨꯝꯊꯔꯁꯨ ꯗꯦꯜꯂꯤꯅꯦ ꯍꯥꯏꯕꯨ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯐꯥꯎ ꯐꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯟꯗꯛꯁꯟ ꯑꯃ ꯂꯩꯔꯒ ꯊꯣꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯤꯗ ꯗꯦ ꯃꯤꯜꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗ ꯗꯦ ꯃꯤꯜꯒꯤ ꯀꯩꯅꯣꯒꯤ ꯀꯥꯡꯕꯨꯁꯨ ꯂꯦꯞꯄ ꯇꯥꯗꯣꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯂꯤꯟꯗꯔꯒꯨꯝꯕꯁꯦ ꯂꯩꯇꯕꯗꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯀꯃꯔꯁꯤꯌꯦꯜ ꯌꯨꯁ ꯀꯧꯋꯦꯕ ꯍꯥꯏꯗꯤ ꯗꯣꯃꯦꯁꯇꯤꯛ LPG ꯁꯤꯂꯤꯟꯗꯔ ꯁꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦꯕ ꯃꯣꯏꯗꯀꯣ ꯑꯗꯣ LPGꯒꯤ ꯍꯥꯏꯗꯤ ꯀꯔꯅꯥꯇꯀꯥ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯇꯤ ꯍꯧꯖꯤꯛ ꯃꯤꯗ ꯗꯦ ꯃꯤꯜꯗ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤꯀꯣ ꯕꯠ ꯇꯧꯕꯇꯕꯨ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯗꯤ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯗꯤ ꯂꯥꯏꯛ ꯕꯤꯍꯥꯔ ꯇꯦꯂꯪꯒꯅꯥ ꯑꯣꯗꯤꯁꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯞ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯃꯗ ꯁ꯭ꯇꯣꯞ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯁꯤꯡ ꯊꯥꯔ ꯊꯣꯡꯕꯤꯗꯣꯀꯣ ꯑꯗꯨ ꯍꯧꯈ꯭ꯔꯦꯕꯀꯣ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯁꯤꯒꯤ ꯃꯤꯗ ꯗꯦ ꯃꯤꯜꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯍꯥꯏꯐꯦꯠ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯕꯀꯣ ꯃꯤꯗ ꯗꯦ ꯃꯤꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ PM ꯄꯣꯁꯥꯟ ꯁ꯭ꯀꯤꯝ ꯍꯥꯏꯕꯅꯦꯕꯀꯣ ꯄꯣꯁꯥꯟ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯄꯣꯁꯥꯟ ꯁꯛꯇꯤ ꯅꯤꯔꯃꯟ ꯀꯣ ꯑꯗꯣ ꯃꯁꯤꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯤꯗ ꯗꯦ ꯃꯤꯜ ꯍꯥꯟꯅ ꯀꯧꯔꯝꯃꯤꯁꯦ ꯃꯤꯗ ꯗꯦ ꯃꯤꯜ ꯍꯥꯏꯅ ꯀꯧꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯃꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯅꯤ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯋꯥꯟ ꯍꯣꯠ ꯀꯨꯀꯦꯠ ꯃꯤꯜ ꯑꯃꯃꯝ ꯄꯤꯕ ꯍꯥꯏꯕꯅꯦꯕꯀꯣ ꯁ꯭ꯀꯨꯜꯗ ꯀꯣ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠ ꯑꯦꯗꯦꯗ ꯁ꯭ꯀꯨꯜ ꯑꯣꯏꯒꯦꯔꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯤ ꯌꯥꯎꯗꯦꯀꯣ ꯒꯣꯚꯔꯟꯃꯦꯟꯠ ꯑꯦꯗꯦꯗꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯀꯣ ꯑꯗꯨꯗꯨꯒ ꯀꯔꯝꯕ ꯁꯥꯇ꯭ꯔ ꯀꯣꯚꯔ ꯑꯞ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 8 ꯐꯥꯎ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯤ ICDS ꯍꯥꯏꯅꯀꯣ ICDS ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯆꯥꯏꯜ ꯗꯤꯕꯂꯞꯃꯦꯟꯠ ꯁꯔꯚꯤꯁ ꯀꯣ ICDS ꯍꯥꯏꯁꯦ ꯃꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯀꯦꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯪꯒꯟꯋꯥꯗꯤꯁꯀꯤꯗꯣ ꯁꯤꯗꯒꯤ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯪꯒꯟꯋꯥꯗꯤꯁ ꯀꯣ ꯑꯗꯣ ꯑꯪꯒꯟꯋꯥꯗꯤꯁꯀ ꯁꯤꯒꯤ ꯃꯤꯗ ꯗꯦ ꯃꯤꯜꯁꯤꯒ ꯀꯔꯤꯗ ꯈꯦꯠꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯪꯒꯟꯋꯥꯗꯤꯁꯇꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ 0ꯗꯒꯤꯅ 6 years ꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯁ꯭ꯇꯨꯗꯦꯟꯠꯇ ꯈꯛꯇ ꯅꯠꯇꯦ ꯀꯣ ꯄ꯭ꯔꯦꯒꯅꯦꯟ ꯋꯨꯃꯦꯟꯁꯨ ꯀꯣ ꯑꯗꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯋꯨꯃꯦꯟꯁꯨ ꯑꯗꯨꯒ ꯂꯦꯛꯇꯦꯇꯤꯡ ꯃꯥꯗꯔꯁꯨ ꯀꯣ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯃꯤꯅꯤꯁꯇ꯭ꯔꯤꯁꯨ ꯃꯥꯟꯅꯗꯦꯀꯣ ꯑꯅꯤꯁꯦ ꯑꯃꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯋꯨꯃꯟ ꯑꯦꯟ ꯆꯥꯏꯜ ꯗꯤꯕꯂꯞꯃꯦꯟꯠ ꯀꯣ ꯌꯥꯔꯅꯤꯅꯀꯣ ꯑꯗꯣ
ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯑꯅꯤꯀꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯒꯤꯁꯦ ꯍꯧꯖꯤꯛ ꯄꯤꯔꯤꯁꯦ ꯁꯕꯁꯤꯗꯥꯏꯁ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ PM ꯎꯖ꯭ꯋꯥꯂꯥ ꯁ꯭ꯀꯤꯝ ꯍꯥꯏꯅ ꯑꯃ ꯂꯩꯇ꯭ꯔꯣ ꯎꯖ꯭ꯋꯥꯂꯥ ꯁ꯭ꯀꯤꯝ ꯍꯥꯏꯅ ꯎꯖ꯭ꯋꯥꯂꯥ ꯁ꯭ꯀꯤꯝ ꯌꯣꯖꯅꯥ ꯁꯣꯔꯤ ꯌꯣꯖꯅꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯐꯪꯍꯜꯂꯤ ꯅꯠꯇ꯭ꯔꯣ OTP ꯕꯦꯁꯇ ꯑꯗꯨꯗꯣ ꯈꯛꯇꯅꯤꯀꯣ ꯍꯧꯖꯤꯛ ꯄꯤꯔꯤꯁꯦꯀꯣ ꯁꯔꯀꯥꯔꯅ ꯄꯤꯔꯤꯁꯦ ꯀꯩꯅꯦꯕ ꯁꯔꯀꯥꯔꯅ ꯌꯨꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ PM ꯎꯖ꯭ꯋꯥꯂꯥ ꯌꯣꯖꯅꯥꯅ ꯑꯃ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯗꯣ ꯈꯛꯇꯅꯦꯕ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯁꯦ ꯀꯣ ꯍꯧꯖꯤꯛ ꯌꯦꯟꯗ ꯈꯣꯠꯇꯅ ꯁꯤꯂꯤꯟꯗꯔ ꯌꯦꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ ꯀꯃꯔꯁꯤꯌꯦꯜ ꯌꯨꯁ ꯇꯧꯕ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯁꯦ ꯀꯃꯔꯁꯤꯌꯦꯜꯅꯤꯀꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯁꯦ ꯗꯥꯏꯔꯦꯛ ꯍꯧꯖꯤꯛꯀꯤ PM ꯎꯖ꯭ꯋꯥꯂꯥ ꯁ꯭ꯀꯤꯝ ꯌꯣꯖꯅꯥꯁꯦ ꯌꯥꯎꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣꯕꯀꯣ ꯁꯤꯁꯤꯗꯤ ꯀꯃꯔꯁꯤꯌꯦꯜꯗꯒꯤ ꯌꯣꯜꯂꯛꯄ ꯄꯣꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯥꯏꯔ ꯂꯧꯕꯅꯦꯕꯀꯣ ꯁꯤꯗꯤ ꯄꯤꯔꯛꯈꯤꯔꯣꯏꯀꯣ ꯋꯥꯠꯂꯤꯀꯣ ꯋꯥꯔꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯆꯔꯥ ꯍꯦꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯍꯣꯜ ꯗꯣꯃꯦꯁꯇꯤꯛ PNG ꯍꯥꯏꯅ ꯈꯔꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯈꯕꯔ ꯁꯤꯗꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ PNG ꯌꯨꯖꯔꯁ ꯍꯥꯏꯅ ꯑꯃ ꯂꯩꯀꯣ PNG ꯗꯣꯃꯦꯁꯇꯤꯛ PNG ꯌꯨꯖꯔꯁ ꯍꯥꯏꯅ ꯗꯣꯃꯦꯁꯇꯤꯛ PNG ꯌꯨꯖꯔꯁ ꯍꯥꯏꯅꯀꯣ ꯗꯣꯃꯦꯁꯇꯤꯛ PNG ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯥꯏꯞ ꯀꯣ ꯄꯥꯏꯞ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯗꯤ ꯇꯧꯅꯗꯦ ꯄꯥꯏꯞ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯆꯧꯕ ꯇꯦꯡꯀꯤ ꯑꯃ ꯊꯝꯕ ꯀꯥꯟꯗ ꯀꯝꯃꯨꯅꯤꯇꯤꯗꯨꯗ ꯄꯥꯏꯞ ꯇꯧꯔꯒ ꯁꯝꯕꯗꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯁꯤꯒꯤ PM ꯎꯖꯥꯂꯥ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯆꯟꯗꯦꯕꯀꯣ ꯑꯗꯨꯗꯨꯒ PNG ꯌꯨꯖꯔꯁꯤꯡꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯁꯦ ꯂꯧꯕ ꯌꯥꯗꯦꯕ ꯑꯗꯨꯗꯣ ꯁꯦꯄꯔꯦꯠ ꯇꯧꯅꯒꯗꯕꯅꯦꯕꯀꯣ ꯀꯣ ꯑꯗꯨꯗꯨꯅ ꯑꯅꯤꯃꯛꯁꯦ ꯂꯧꯕ ꯌꯥꯗꯦꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤꯁꯨ PNGꯒꯤꯁꯨ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯂꯩꯌꯦꯕ ꯃꯦꯟ ꯁ꯭ꯀꯤꯝ ꯑꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ PM ꯀꯣ ꯎꯔꯖꯥ ꯍꯥꯏꯅꯀꯣ ꯎꯔꯖꯥ ꯒꯪꯒꯥ ꯍꯥꯏꯅ ꯂꯩꯌꯦꯕ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯎꯖ꯭ꯋꯥꯂꯥ ꯌꯣꯖꯅꯥꯁꯦ ꯂꯧꯗꯕꯤꯗ ꯇꯣꯉꯥꯟꯅ ꯃꯥꯒꯤꯁꯨ PM ꯎꯔꯖꯥ ꯒꯪꯒꯥ ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ ꯁꯤꯅꯦꯕ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠ ꯇꯧꯅꯕꯅꯤꯅꯀꯣ ꯃꯣꯏꯁꯨ ꯏꯐꯦꯛ ꯇꯧꯋꯤꯀꯣ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯝꯇ ꯐꯪꯅꯗ꯭ꯔꯦ ꯅꯦꯛꯁꯇ ꯁꯤꯁꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯒꯤꯅꯤꯀꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯦꯟ ꯌꯧꯅꯕ ꯆꯠꯄꯗ ꯑꯗꯒꯤ ꯆꯠꯂꯤꯁꯦ ꯕ꯭ꯔꯤꯇꯦꯟ ꯌꯧꯅꯕ ꯆꯠꯄꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯁꯨ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯇꯧꯔꯨꯕꯗꯩ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯏꯔꯥꯟꯁꯨ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯊꯦꯛꯇꯅ ꯆꯠꯄꯗꯒꯤ ꯕ꯭ꯔꯤꯇꯦꯟ ꯌꯧꯒꯗꯕ ꯂꯝꯕꯦꯟꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯇꯥꯡꯈꯠꯂꯤꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯍꯥꯄꯛꯇꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯇꯥꯡꯈꯠꯂꯤꯒꯤ ꯃꯔꯝꯁꯤꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ATFꯀꯤ ꯄꯩꯁꯥꯁꯦ ꯇꯥꯡꯈꯠꯈ꯭ꯔꯦꯕ ATF ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯦꯚꯤꯌꯦꯁꯟ ꯇꯔꯕꯥꯏꯟ ꯐꯨꯏꯜ ꯍꯥꯏꯕꯅꯤꯀꯣ ꯐꯤꯜ ꯍꯥꯏꯕꯀꯣ ꯑꯦꯚꯤꯌꯦꯁꯟ ꯇꯔꯕꯥꯏꯟ ꯐꯤꯜ ꯀꯣ ꯑꯦꯚꯤꯌꯦꯁꯟ ꯇꯔꯕꯥꯏꯟ ꯐꯤꯜꯁꯦ ꯇꯥꯡꯈꯠꯈ꯭ꯔꯦꯕ ꯑꯗꯨꯗꯨꯒ ATFꯀꯤ ꯃꯃꯜꯁꯨ ꯇꯥꯡꯈꯠꯂꯦ ꯄ꯭ꯂꯁ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯋꯥꯔ ꯃꯅꯨꯡꯗ ꯄꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯔꯤꯛꯁ ꯄ꯭ꯔꯤꯃꯤꯌꯝ ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯏꯟꯁꯨꯔꯦꯟꯁ ꯍꯥꯏꯅ ꯁꯤꯁꯨ ꯇꯥꯡꯈꯠꯂꯛꯑꯦꯕ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯋꯥꯔ ꯔꯤꯛꯁ ꯏꯟꯁꯨꯔꯦꯟꯁꯁꯨ ꯇꯥꯡꯈꯠꯂꯛꯄꯅꯤꯅ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯕꯁ ꯐꯤꯌꯔꯗ ꯇꯤꯀꯦꯠꯀꯤ ꯕꯁ ꯐꯤꯌꯔꯗ ꯍꯦꯟꯅ ꯇꯥꯡꯈꯠꯂꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯏꯔꯥꯟ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯦꯛꯇꯅ ꯆꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯟꯅ ꯂꯟꯗꯟ ꯌꯧꯔꯝꯕ ꯂꯟꯗꯟ ꯌꯧꯔꯝꯕꯁꯦ ꯍꯥꯟꯅ ꯄꯨꯡ 9 ꯈꯛꯇꯪ ꯆꯪꯉꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡ 12 ꯆꯪꯉꯦꯕ ꯑꯗꯨꯒ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤ ꯌꯧꯅꯕ ꯆꯠꯄꯗ ꯍꯥꯟꯅ ꯌꯧꯔꯝꯃꯤꯁꯦ 15 ꯑꯋꯥꯔꯁ ꯈꯛꯇꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ 20 ꯑꯋꯥꯔꯁ ꯆꯪꯉꯦꯕꯀோ ꯑꯗꯣ ꯁꯤ ꯆꯠꯄ ꯃꯇꯝꯁꯤꯗꯁꯨ ꯔꯣꯝꯗ ꯑꯃꯨꯛ ꯀꯩꯅꯣ ꯔꯤꯐꯤꯜ ꯇꯧꯅꯕꯒꯤꯗ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯁꯥꯔꯚꯤꯁꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣꯗ ꯁꯤ ꯀꯟꯇ꯭ꯔꯤ ꯍꯥꯏꯗꯤ ꯒꯜꯐ ꯀꯣꯑꯣꯄꯔꯦꯁꯟ ꯀꯥꯎꯟꯁꯤꯜꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯗꯀꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ GCC ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯗ
ꯑꯩꯈꯣꯏꯒꯤ 9 million Indiansꯤꯅ ꯂꯩꯌꯦꯕ ꯀꯣ ꯑꯩꯅ ꯁꯤꯁꯤ ꯋꯥꯔ ꯍꯦꯛ ꯍꯧꯔꯛꯄ ꯅꯨꯃꯤꯠꯀꯤ ꯗꯦꯠ 28 29 ꯑꯗꯥꯏꯗ ꯑꯗꯨꯗꯩꯗ ꯄꯥꯈ꯭ꯔꯕꯅꯤꯀꯣ GCC ꯀꯟꯇ꯭ꯔꯤꯗꯤꯁꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯈꯣꯠꯂꯤ ꯀꯥꯏꯁꯦꯀꯣ ꯑꯗꯨꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤꯗꯀꯣ ꯑꯗꯨꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤ GCC ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯌꯥꯎꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯛꯀ ꯏꯔꯥꯟꯒ ꯈꯛꯇꯪ ꯌꯥꯎꯗꯦꯀꯣ ꯑꯗꯨꯗꯨꯃ ꯄꯩꯈꯥꯒꯤ ꯑꯣꯏꯅ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯅꯤꯡꯁꯤꯡꯉꯨꯀꯣ GCC ꯀꯟꯇ꯭ꯔꯤꯗ ꯏꯔꯥꯛ ꯏꯔꯥꯟꯁꯤ ꯌꯥꯎꯗꯦꯕꯀꯣ ꯌꯥꯔꯅꯤ ꯑꯇꯣꯞꯄꯗꯤ ꯑꯇꯩ ꯀꯩꯕꯨ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯁꯨ ꯌꯥꯎꯗꯦ ꯁꯤꯗꯩꯁꯤꯗ ꯅꯦꯛꯁꯇ ꯂꯗꯥꯈꯀꯤ ꯄꯤꯄꯜ ꯁꯣꯅꯝ ꯋꯥꯡꯆꯨꯛꯁꯦ ꯔꯤꯂꯤꯁ ꯇꯧꯔꯛꯈ꯭ꯔꯦꯀꯣ ꯔꯤꯂꯤꯁ ꯇꯧꯔꯛꯈ꯭ꯔꯦ ꯑꯗꯣ ꯁꯣꯅꯝ ꯋꯥꯡꯆꯨꯛꯁꯦ ꯔꯤꯂꯤꯁ ꯇꯧꯔꯛꯑꯒꯁꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯂꯗꯥꯛꯇ ꯑꯗꯨꯝ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯀꯣ ꯑꯗꯣ ꯁꯣꯅꯝ ꯋꯥꯡꯆꯨꯛꯁꯦ ꯀꯩꯒꯤ ꯃꯔꯝꯒꯤ ꯐꯥꯔꯤꯅꯣ ꯀꯣ ꯍꯥꯏꯗꯤ ꯐꯥꯕꯒꯤ ꯃꯔꯝ ꯍꯥꯏꯗꯤ ꯃꯥꯁꯦ ꯔꯤꯂꯤꯁ ꯇꯧꯔꯛꯏꯁꯦ 170 ꯗꯦꯖꯀꯤ ꯃꯇꯨꯡꯗꯅꯦꯕꯀꯣ ꯑꯗꯣ ꯐꯥꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯏꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯏ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯗꯥꯛꯀꯤ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯔꯛꯑꯦꯕꯀꯣ ꯂꯗꯥꯛꯀꯤ ꯂꯗꯥꯛꯀꯤ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯔꯛꯑꯦ ꯀꯣ ꯂꯗꯥꯛꯀꯤ ꯄ꯭ꯔꯣꯇꯦꯁꯁꯦ ꯀꯅꯥ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯔꯒꯗꯤ LAP ꯍꯥꯏꯅ LAB ꯍꯥꯏꯅ ꯂꯩ ꯂꯗꯥꯛꯁꯦ ꯑꯦꯄꯦꯛ ꯕꯣꯗꯤ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯀꯥꯔꯒꯤꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ ꯍꯥꯏꯅ ꯂꯩ ꯃꯣꯏꯅ ꯇꯧꯔꯛꯄꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯄꯣꯏꯟ ꯃꯔꯤꯅꯤꯀꯣ ꯁ꯭ꯇꯦꯠꯍꯨꯠ ꯐꯪꯅꯕ ꯂꯗꯥꯛꯁꯦꯀꯣ ꯁ꯭ꯇꯦꯠꯍꯨꯠ ꯐꯪꯅꯕ ꯑꯗꯒꯤ 6 ꯁꯦꯗꯨꯜ ꯆꯠꯅꯅꯕ ꯀꯣ 6 ꯁꯦꯗꯨꯜ ꯆꯠꯅꯅꯕ ꯀꯣ ꯑꯗꯨꯒ MP ꯑꯃ ꯗꯦꯗꯤꯀꯦꯠ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ MP ꯑꯃ ꯍꯥꯏꯕꯗꯤ ꯂꯦꯒꯤ ꯀꯣ ꯂꯦꯒ ꯀꯥꯔꯒꯤꯜꯒꯒꯤ ꯀꯣ MP ꯑꯃ ꯗꯦꯗꯤꯀꯦꯠ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯂꯣꯛ ꯁꯚꯥ ꯁꯤꯠ ꯑꯃꯈꯛꯇꯅꯦꯕ ꯃꯣꯏꯒꯤ ꯂꯩꯔꯤꯁꯦ ꯑꯗꯣ MP ꯀꯩꯅꯣ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯂꯦꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯂꯦꯒ ꯀꯥꯔꯒꯤꯜꯒꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯇꯦꯕ MP ꯂꯣꯛ ꯁꯚꯥꯒꯤ ꯁꯤꯠ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗꯣ ꯂꯦꯒ ꯀꯥꯔꯒꯤꯜꯒꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯃꯃꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯃꯌꯥꯝ ꯑꯃ ꯖꯣꯕ ꯚꯦꯀꯦꯟꯁꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯣ ꯃꯦꯟꯁꯤꯟꯅꯅꯕꯒꯁꯨ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯍꯨꯠꯁꯦ ꯑꯥꯔꯇꯤꯀꯜ 370 ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯔꯤꯁ ꯑꯣꯏꯈ꯭ꯔꯦꯗꯅ ꯑꯗꯨꯏ ꯃꯇꯨꯡꯗ ꯁ꯭ꯇꯦꯠꯍꯨꯠꯁꯦ ꯐꯪꯅꯕ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯑꯗꯨꯝ ꯇꯧꯔꯤꯕꯅꯦꯕ 6 ꯁꯦꯗꯨꯜꯁꯤꯕꯨꯗꯤ 6 ꯁꯦꯗꯨꯜ ꯍꯥꯏꯁꯦ ꯈꯪꯉꯦꯀꯣ 6 ꯁꯦꯗꯨꯜꯁꯦ ATM ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯀꯣ ꯃꯦꯘꯥꯂꯌꯥ ꯃꯤꯖꯣꯔꯥꯝ ꯃꯣꯏ ꯃꯔꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ADC ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯅ ꯄꯥꯟꯖꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯄꯥꯅꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯗꯤꯃꯥꯟ ꯇꯧꯔꯤꯅꯦꯕ ADCꯒꯨꯝꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ 6 ꯁꯦꯗꯨꯜ ꯇꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯂꯗꯥꯛꯁꯦ 60%ꯗꯤ ꯃꯣꯏꯁꯦ ꯇ꯭ꯔꯥꯏꯕꯦꯜꯅꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯃꯣꯏꯁꯤꯗ ꯍꯥꯏꯗꯤ ꯐꯪꯍꯟꯒꯗꯕꯅꯦꯕ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯨꯝꯕꯁꯦ ꯂꯤꯡꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯣꯏ ꯁꯣꯔꯤ 60% ꯅꯠꯇꯦ ꯑꯣꯜꯃꯣꯁ 90% ꯑꯕꯞ 90% ꯍꯥꯏꯇꯥꯔꯦꯀꯣ ꯁꯣ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨꯒ ꯁꯣꯅꯝ ꯋꯥꯡꯆꯨꯛꯁꯦ ꯑꯩꯈꯣꯏꯒꯤ NII ꯃꯥꯅ ꯁꯤꯗ ꯄꯜꯂꯤꯁꯦꯀꯣ ꯁꯣꯅꯝ ꯋꯥꯡꯆꯨꯛꯁꯦ ꯊꯥꯗꯣꯔꯛꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ NSA ꯄꯥꯜꯂꯒ ꯊꯥꯗꯣꯔꯛꯏꯅꯦꯕꯀꯣ NSA ꯄꯥꯜꯂꯒ ꯗꯤꯇꯦꯟ ꯇꯧꯔꯨꯕꯅꯤ NSA ꯄꯥꯜꯂꯒ ꯊꯥꯗꯣꯔꯛꯏꯅꯦꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯛꯁꯟ 14 ꯑꯣꯐ ꯗ NSA ꯀꯣ NSA ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ ꯀꯣ 1980ꯒꯤ ꯃꯈꯥꯗ ꯐꯥꯖꯤꯜꯂꯨꯕꯅꯤ ꯑꯗꯨꯒ ꯊꯥꯗꯣꯔꯛꯑꯦꯀꯣ ꯃꯥꯁꯦ NSA ꯀꯩꯅꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯑꯁꯦꯡꯕꯒꯤꯗꯤ NSAꯁꯦ ꯄ꯭ꯔꯤꯚꯦꯟꯇꯤቭ ꯗꯤꯇꯦꯟꯁꯟꯅꯦꯕꯀꯣ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯗꯤꯇꯦꯟꯁꯟ ꯄ꯭ꯌꯨꯅꯤꯇꯤꯚ ꯗꯤꯇꯦꯟꯁꯟ ꯈꯪꯉꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯣ ꯈꯪꯉꯝꯃꯅꯤꯅ ꯈꯜꯂꯦ ꯁꯦꯛꯁꯟ 14ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯗꯤꯇꯦꯟꯁꯟꯁꯦ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯀꯣ ꯁꯦꯛꯁꯟ 18ꯁꯤꯒꯤ ꯁꯦꯛꯁꯟ 14 ꯍꯥꯏꯇꯥꯔꯦ ꯁꯦꯛꯁꯟ 14ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯔꯅ ꯀꯣ ꯑꯦꯅꯤ ꯗꯤꯇꯦꯟꯁꯟ ꯑꯦꯅꯤ ꯄꯨꯅꯤꯇꯤꯚ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯑꯣꯏꯒꯦꯔꯥ ꯗꯤꯇꯦꯟꯁꯟꯁꯦ
ꯀꯣ ꯔꯤꯚꯣꯛ ꯇꯧꯕ ꯌꯥꯏꯑꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯀꯣ ꯃꯣꯗꯤꯐꯥꯏ ꯇꯧꯕ ꯌꯥꯏꯑꯕ ꯁꯦꯝꯗꯣꯛꯄ ꯌꯥꯏꯑꯕ ꯀꯣ ꯑꯗꯨꯅꯅꯤ ꯑꯗꯨ ꯁ꯭ꯇꯦꯠꯅ ꯗꯤꯇꯦꯟꯁꯟ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯑꯗꯨ ꯃꯥꯅ ꯁꯦꯝꯗꯣꯛꯇꯣꯏꯅꯤꯀꯣ ꯇꯁꯦꯡꯕꯒꯤꯗꯤ ꯁꯣ ꯂꯗꯥꯈꯀꯤ ꯍꯧꯖꯤꯛꯀꯤ ꯁꯣꯅꯝ ꯋꯥꯡꯆꯣꯛ ꯊꯥꯗꯣꯔꯛꯏꯁꯦ ꯑꯗꯨꯃꯥꯏꯅꯅꯦꯕꯀꯣ ꯃꯥꯗꯣ ꯃꯔꯥꯜ ꯂꯩꯌꯦ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯊꯥꯗꯣꯔꯛꯄ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯖꯁ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯣꯛꯅꯤꯡꯉ ꯀꯥꯟꯗ ꯊꯥꯗꯣꯔꯛꯄꯒꯤ ꯁ꯭ꯇꯥꯏꯜꯅꯦꯕ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯇꯣꯞꯄꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯃꯒ ꯁꯦꯛꯁꯟ ꯍꯧꯖꯤꯛꯀꯤ NSA-ꯗꯨꯒ ꯀꯔꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯄ꯭ꯔꯤꯚꯦꯟꯇꯤቭ ꯗꯤꯇꯦꯟꯁꯟ ꯑꯦꯛ ꯂꯩꯀꯣ ꯅꯣꯔꯃꯦꯜ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯗꯤꯇꯦꯟꯁꯟ ꯂꯣꯁ ꯂꯩꯀꯣ ꯅꯣꯔꯃꯦꯜ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯂꯥꯏꯛ UAPA ꯒꯨꯝꯕ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯤꯒꯤ ꯑꯣꯏꯅꯗꯤ 3 monthsꯅꯦꯕ 3 monthsꯅꯦꯕ ꯗꯤꯇꯦꯟꯁꯟꯒꯤ ꯂꯦꯡꯁꯦ ꯀꯣ 3 months ꯍꯥꯏꯗꯨꯗꯤ 170 days ꯍꯥꯏꯁꯤꯗꯤ ꯍꯦꯟꯗꯣꯛꯈ꯭ꯔꯦꯅꯀꯣ ꯕꯠ NSA ꯄꯥꯜꯂꯒ ꯐꯥꯔꯕꯅꯤꯅ ꯃꯥꯗꯤ NSAꯒꯤ ꯑꯣꯏꯅꯗꯤ 12 monthsꯅꯦꯕ 12 monthsꯅꯦꯕ ꯗꯤꯇꯦꯟꯁꯟꯒꯤ ꯂꯦꯡꯁꯦ ꯇꯣ 12 monthsꯁꯦ ꯐꯥꯕ ꯌꯥꯏꯑꯕ NSAꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅꯅꯦ NSAꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯦꯛꯅꯦꯅ ꯍꯥꯏꯔꯤꯁꯦꯀꯣ ꯍꯥꯏꯗꯤ 3 months ꯑꯇꯣꯞꯄ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯅꯣꯔꯃꯦꯜ ꯄ꯭ꯔꯤꯚꯦꯟꯇꯤቭ ꯗꯤꯇꯦꯟꯁꯟ ꯑꯦꯛ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 22ꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯗꯤ ꯁꯤ ꯅꯣꯔꯃꯦल ꯄ꯭रिꯚꯦꯟꯇꯤቭ ꯗꯤꯇꯦꯟꯁꯟ ꯑꯦꯛꯁꯦ आर्टिकल 22ꯒꯤꯅꯦꯕ ꯁꯤꯁꯦ आर्टिकल 22ꯗ ꯌꯥꯎꯕꯗꯨꯅꯦꯕꯀꯣ आर्टिकल 22ꯗ प्रिवेंटिव डिटेंशनꯒꯤꯗ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯀꯣ ꯁꯤꯗꯗꯤ 3 months ꯈꯛꯇꯅꯦꯕ 3 monthsꯇꯒꯤ ꯍꯦꯜꯂꯛꯄ ꯌꯥꯏ ꯄ꯭ꯂꯁ ꯇꯧꯔꯛꯄ ꯌꯥꯏ ꯀꯔꯤ ꯃꯥꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯑꯃꯅ ꯍꯦꯟꯗꯣꯛꯀꯦꯅ ꯍꯥꯏꯔꯒꯗꯤꯀꯣ ꯕꯠ ꯇꯧꯕꯇꯕꯨ NSAꯗꯤ 3 months ꯅꯠꯇꯦꯕ 12 monthsꯅꯦꯕ ꯆꯍꯤ ꯑꯃ ꯃꯔꯥꯜ ꯂꯩꯇꯕꯤꯗ ꯄꯨꯡꯐꯥꯗ ꯐꯥꯕ ꯌꯥꯕꯒꯤ NSAꯁꯤꯅ ꯔꯥꯏꯠ ꯄꯤꯕꯒꯤꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯑꯩꯈꯣꯏꯒꯤ आर्टिकल नंबर 21ꯒ ꯌꯥꯝꯅ ꯆꯌꯦꯠꯅꯕ NSAꯁꯦ ꯀꯣ आर्टिकल नंबर 21ꯒ ꯌꯥꯝ ꯆꯌꯦꯠꯅꯕ ꯄꯣꯠꯅꯦꯕ नेक्स्टता साइंसकी पाउदा ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯁꯔꯣꯒꯤ GPS ꯍꯥꯏꯁꯦ ꯏꯁꯔꯣꯒꯤ GPS ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ NAVEIC ꯁꯤ ꯄꯩꯈꯥꯗ ꯌꯥꯝ ꯍꯪꯈ꯭ꯔꯕꯅꯤꯀꯣ ꯅꯦꯚꯤꯒꯦꯁꯟ ꯋꯤꯠ Indian constellation ꯅꯦꯚꯤꯒꯦꯁꯟ ꯋꯤꯠ ꯏꯟꯗꯤꯌꯟ ꯀꯟꯁꯇꯦꯂꯦꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯗꯤꯖꯤꯅꯤꯌꯁ ꯀꯣ ꯁꯦꯇꯦꯂꯥꯏꯠ GPS ꯁꯤꯁꯇꯦꯝꯅꯦꯕ ꯒ꯭ꯂꯣꯕꯦꯜ ꯄꯣꯖꯤꯁꯅꯤꯡ ꯁꯤꯁꯇꯦꯝꯅꯦꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕꯀꯣ ꯃꯥ ꯁꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯤꯜ ꯋꯥꯔꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ GPS ꯁꯦ USA ꯒꯤꯅꯦꯕꯀꯣ ꯐ꯭ꯔꯤꯅꯦꯕ ꯃꯥꯁꯦ ꯑꯁꯦꯡꯕꯗꯤ GPS ꯁꯦ ꯒ꯭ꯂꯣꯕꯦꯜ ꯄꯣꯖꯤꯁꯅꯤꯡ ꯁꯤꯁꯇꯦꯝ ꯑꯦꯅꯤ ꯒ꯭ꯂꯣꯕꯦꯜ ꯄꯣꯖꯤꯁꯅꯤꯡ ꯁꯤꯁꯇꯦꯝꯁꯦ ꯐ꯭ꯔꯤꯅꯦꯕ GPS ꯁꯦ ꯍꯥꯏꯗꯤ ꯒ꯭ꯂꯣꯕꯦꯜ ꯍꯥꯏꯗꯤ ꯑꯦꯅꯤ ꯂꯣꯀꯦꯁꯟ ꯑꯃ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯦꯅꯤ ꯂꯣꯀꯦꯁꯟ ꯑꯃ ꯌꯦꯡꯕ ꯌꯥꯏꯕ GPS ꯁꯦ ꯊ꯭ꯔꯨꯗꯀꯣ ꯑꯗꯩ ꯄꯣꯖꯤꯁꯟ ꯇ꯭ꯔꯦꯛ ꯇꯧꯕꯒꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯀꯥꯔꯒꯤꯜ ꯋꯥꯔꯁꯤꯗ GPS ꯁꯦ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗ ꯀꯣ ꯀꯥꯔꯒꯤꯜ ꯋꯥꯔꯁꯤꯗ ꯏꯟꯗꯤꯌꯥꯅ GPS ꯁꯦ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗ USAꯅ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ GPS ꯑꯃ ꯁꯥꯖꯔꯁꯤ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ GPS ꯑꯃ ꯁꯥꯕꯅꯤ ꯑꯗꯨ GPS ꯀꯌꯥꯝ ꯊꯤ ꯈꯦꯠꯅꯩꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯟꯂꯦꯟ ꯔꯤꯖꯟꯁꯤꯒ ꯏꯟꯗꯤꯌꯟ ꯔꯤꯖꯟꯁꯤꯒ ꯀꯩꯗꯧꯕ ꯏꯟꯗꯤꯌꯟ ꯔꯤꯖꯟꯁꯤꯒ +1500 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯔꯦꯟꯖꯇ ꯂꯩꯕꯗꯨꯅꯦꯕ ꯑꯗꯣ ꯑꯣꯔꯤꯖꯤꯅꯦꯜ GPS ꯍꯥꯏꯇꯥꯔꯦꯀꯣ USAꯅ ꯂꯤꯡꯈꯠꯄ GPS ꯇꯨꯗꯤ ꯍꯣꯜ ꯒ꯭ꯂꯣꯕꯁꯦ ꯌꯦꯡꯕ ꯌꯥꯏꯑꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ GPS ꯁꯦ ꯀꯔꯤꯅ ꯁꯥꯒꯦ ꯍꯥꯏꯔꯒꯗꯤ 8 ꯁꯦꯇꯦꯂꯥꯏꯠꯅ ꯁꯥꯕꯅꯦꯕꯀꯣ 8RNSS ꯍꯥꯏꯅ ꯀꯣ ꯂꯩꯀꯣ ꯁꯤꯅ ꯁꯥꯕꯅꯤ ꯁꯦꯇꯦꯂꯥꯏꯠ 5 ꯑꯃꯗꯤ ꯁꯤꯈ꯭ꯔꯦꯀꯣ ꯁꯦꯇꯦꯂꯥꯏꯠ 5 ꯑꯃꯗꯤ ꯁꯤꯒꯤ 8 ꯁꯤꯗꯒꯤ ꯁꯦꯇꯦꯂꯥꯏꯠ 5 ꯑꯃꯗꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯇꯦꯂꯥꯏꯠ ꯀꯩꯅꯣ 3 ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯑꯗꯣ ꯁꯦꯇꯦꯂꯥꯏꯠ 4ꯗꯤ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯄꯣꯖꯤꯁꯟꯁꯦ ꯂꯧꯅꯕ ꯍꯥꯏꯗꯤ 4D ꯏꯃꯦꯖꯅꯦꯕ ꯂꯧꯗꯣꯏꯁꯦ 4Dꯒꯤ ꯏꯃꯦꯖ ꯂꯧꯗꯣꯏꯅꯦꯕ ꯑꯗꯣ 4D ꯏꯃꯦꯖꯁꯦ ꯂꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯦꯇꯦꯂꯥꯏꯠꯇꯣ 4 ꯈꯛꯇꯪ ꯁꯦꯇꯦꯂꯥꯏꯠꯇꯣ 4 ꯁꯨꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯚꯤꯒꯦꯁꯟ ꯋꯤꯠ ꯏꯟꯗꯤꯌꯟ ꯀꯟꯁꯇꯦꯂꯦꯁꯟꯁꯦ ꯂꯣꯏꯔꯦ ꯍꯥꯏ ꯌꯥꯏꯀꯣ ꯑꯗ ꯃꯥꯅ ꯑꯦꯇꯣꯃꯤक क्लॉक ꯑꯅ ꯑꯃ ꯍꯥꯏꯔꯤꯁꯦ
ꯁꯤ ꯑꯁꯦꯡꯕꯒꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯌꯥꯈꯤꯗꯕꯅꯦꯕꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯃꯣꯏ ꯃꯔꯤꯗꯤ ꯌꯥꯔꯝꯕꯅꯦꯕꯀꯣ ꯃꯣꯏ ꯃꯔꯤꯗꯤ ꯌꯥꯔꯝꯕꯅꯦ ꯃꯥꯔꯁꯀꯤ ꯗꯦꯠ 29 ꯑꯗꯨꯋꯥꯏꯗ ꯌꯥꯈꯤꯗ꯭ꯔꯦꯕ ꯀꯃꯥꯏꯅ ꯌꯥꯈꯤꯗ꯭ꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯦꯇꯦꯂꯥꯏꯠꯇꯨꯗ ꯌꯥꯎꯕ ꯑꯦꯇꯣꯃꯤक क्लॉक ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯦꯇꯣꯃꯤक क्लॉक ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯒꯥꯔꯤꯅꯤꯀꯣ ꯒꯥꯔꯤ ꯕꯠ ꯑꯦꯇꯣꯝꯅ ꯆꯠꯄ ꯒꯥꯔꯤ ꯑꯦꯇꯣꯃꯤक क्लॉकꯇ ꯍꯥꯞꯄꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯩꯈꯣꯏꯒꯤ क्लॉकꯁꯤꯡꯗ ꯆꯨꯝꯅꯒꯤ क्लॉकꯁꯤꯗ ꯍꯥꯞꯄꯤꯁꯦ ꯅꯣꯔꯃꯦꯜ ꯑꯦꯇꯣꯝ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ क्लॉकꯁꯤꯗ ꯍꯥꯞꯄꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯪꯕꯗ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯗꯣ ꯀꯥꯎꯔꯦ ꯅꯣꯔꯃꯦꯜ क्लॉकꯁꯤꯗꯗꯤ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯄꯦꯕꯀꯣ इलिमेंट ꯍꯥꯞꯄꯦꯕ ꯀꯥꯎꯔꯦ ꯅꯣꯔꯃꯦꯜ क्लॉकꯀꯤ इलिमेंटꯗꯣ ꯑꯗꯨꯕꯨ ꯑꯦꯇꯣꯃꯤक क्लॉकꯁꯤꯗꯗꯤ ꯆꯤꯖꯤꯌꯝꯒꯨꯝꯕ ꯍꯥꯞꯄꯦꯕꯀꯣ ꯆꯤꯖꯤꯌꯝꯒꯨꯝꯕ ꯑꯗꯒꯤ ꯔꯤꯕꯤꯗꯤꯌꯝꯒꯨꯝꯕ ꯍꯥꯞꯄꯦꯕ ꯍꯥꯏꯔꯤꯕ इलिमेंटꯁꯦ ꯌꯥꯝꯅ ꯇꯥꯡꯕ इलिमेंटꯅꯦꯕ ꯑꯗꯨꯕꯨ एटॉमिक क्लॉकꯁꯦ ꯃꯣꯏꯒꯨꯝꯕ ꯍꯥꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯃꯦꯖꯔ ꯇꯧꯕꯁꯦ ꯑꯣꯜꯃꯣꯁ ꯌꯥꯝꯅ ꯇꯥꯏꯝꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯇꯥꯏꯝ ꯐꯥꯎꯕ ꯃꯦꯖꯔ ꯇꯧꯕ ꯉꯝꯃꯦꯕ ꯌꯥꯝꯅ ꯑꯄꯤꯛꯄ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯦꯇꯣꯃꯤक क्लॉकꯁꯦ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦꯕ ꯑꯦꯇꯣꯃꯤक क्लॉकꯁꯦ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯣꯏꯗꯤ ꯃꯤꯂꯤ ꯁꯦꯀꯦꯟꯁꯦ ꯃꯥꯏꯀ꯭ꯔꯣ ꯁꯦꯀꯦꯟꯗ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯏꯀ꯭ꯔꯣ ꯁꯦꯀꯦꯟ ꯌꯥꯝ ꯄꯤꯛꯄ ꯁꯦꯀꯦꯟ ꯐꯥꯎꯕꯗ ꯃꯣꯏꯁꯦ ꯃꯦꯖꯔ ꯇꯧꯕ ꯉꯝꯃꯦꯕ ꯁꯤꯒꯨꯝꯕ ꯃꯦꯖꯔ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯦꯇꯣꯃꯤक क्लॉकꯁꯦ ꯑꯗꯣ ꯁꯤꯒꯤ ꯁꯦꯇꯦꯂꯥꯏꯠꯁꯤꯒꯤ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯃꯣꯏ ꯃꯔꯤ ꯂꯩꯔꯝꯕꯁꯤꯗꯒꯤ ꯁꯦꯇꯦꯂꯥꯏꯠ ꯑꯃꯒꯤ ꯑꯦꯇꯣꯃꯤक क्लॉकꯁꯦ ꯌꯥꯈꯤꯗ꯭रेꯕ ꯑꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯁꯦꯀꯣ ꯄꯥꯎꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯦꯇꯣꯃꯤक क्लॉकꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯥꯒꯤ ꯁꯤꯒꯤ ꯅꯦꯚꯤꯒꯦꯁꯟ ꯋꯤꯠꯁ ꯏꯟꯗꯤꯌन ꯀꯟꯁꯇꯦꯂꯦꯁꯟ GPS ꯁꯤꯁꯇꯦꯝꯁꯤꯗ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯦꯇꯣꯃꯤक क्लॉकꯁꯦ ꯀꯩꯅꯣ ꯑꯦꯇꯣꯃꯤक क्लॉकꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯦꯇꯦꯂꯥꯏꯠꯁꯦ ꯁꯤ ꯂꯩꯔꯦꯅꯀꯣ ꯁꯦꯇꯦꯂꯥꯏꯠ ꯃꯔꯤꯗꯤ ꯗꯔꯀꯥꯔ ꯂꯩ ꯑꯥꯔꯠꯇ ꯅꯪꯒꯤ ꯄꯣꯖꯤꯁꯟꯁꯦ ꯇꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯁꯦꯇꯦꯂꯥꯏꯠ ꯃꯔꯤꯅ ꯅꯪꯁꯦ ꯊꯥꯗꯣꯏꯅꯦꯕ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯁꯦꯇꯦꯂꯥꯏꯠ ꯃꯔꯤꯅꯀꯣ ꯁꯦꯇꯦꯂꯥꯏꯠ ꯃꯔꯤꯅ ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯄꯣꯖꯤꯁꯟꯁꯦ ꯑꯦꯛꯖꯦꯛ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯇꯦꯂꯥꯏꯠ ꯑꯍꯨꯝꯈꯛ ꯂꯩꯔꯕꯅꯤꯅ ꯏꯃꯦꯖꯇꯣ ꯑꯦꯛꯖꯦꯛ ꯏꯃꯦꯖꯇꯣ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯗꯤ ꯉꯝꯃꯔꯣꯏꯀꯣ ꯑꯗꯣ ꯁꯦꯇꯦꯂꯥꯏꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯅꯪꯒꯤ ꯐꯣꯟꯗ ꯅꯪꯒꯤ GPS ꯗꯤꯚꯥꯏꯁꯇꯨꯗ ꯀꯣ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜ ꯑꯃ ꯊꯥꯔꯛꯇꯣꯏꯅꯦꯕ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜꯁꯤꯅ ꯊꯥꯔꯛꯏꯕ ꯁꯤꯒꯅꯦꯜꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯑꯦꯇꯣꯃꯤक क्लॉकꯁꯤꯗ ꯌꯥꯎꯔꯤꯕ ꯇꯥꯏꯝꯗꯨꯅꯦꯕ ꯃꯇꯝꯗꯨꯅꯦꯕ ꯊꯥꯔꯛꯇꯣꯏꯁꯦ ꯍꯥꯏꯗꯤ ꯄꯨꯡ ꯁꯨꯛ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯇꯥꯏꯝꯗꯨꯅꯦꯕ ꯔꯦꯗꯤꯑꯣ क्लॉकꯁꯤꯗ ꯊꯥꯔꯛꯇꯣꯏꯁꯦ ꯊꯥꯔꯛꯄ ꯃꯇꯝꯁꯤꯗ ꯁꯦꯇꯦꯂꯥꯏꯠꯇ ꯊꯥꯔꯛꯈꯤꯕ ꯃꯇꯝꯁꯦ ꯅꯪꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯗꯤꯚꯥꯏꯁꯇꯨꯗꯁꯨ ꯑꯦꯇꯣꯃꯤक क्लॉक ꯑꯃ ꯌꯥꯎꯖꯅꯤꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯇꯝꯗꯤ ꯆꯪꯒꯅꯤꯗꯅ ꯍꯥꯏꯗꯤ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜꯁꯤꯅ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯁ꯭ꯄꯤड ꯑꯣꯐ ꯂꯥꯏꯠꯇꯅꯤ ꯁ꯭ꯄꯤड ꯑꯣꯐ ꯂꯥꯏꯠꯁꯦ ꯁ꯭ꯄꯤड ꯑꯃ ꯃꯥꯒꯤ ꯂꯩꯖꯅꯤ ꯂꯥꯏꯛ 3 × 10⁻⁶ ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯁꯦꯀꯦꯟꯒꯤ ꯇꯥꯏꯞ ꯀꯩꯅꯣꯗ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯁ꯭ꯄꯤꯗꯇꯨꯗ ꯂꯥꯛꯑꯀꯥꯟꯗ ꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯥꯏꯝ ꯈꯔ ꯆꯪꯒꯅꯤꯗꯅꯀꯣ ꯇꯥꯏꯝꯗꯣ ꯍꯣꯠꯇꯣꯛꯄꯤꯔꯅꯦꯕ ꯇꯥꯏꯝꯗꯣ 0.06 ꯃꯤꯂꯤ ꯁꯦꯀꯦꯟ ꯆꯪꯉꯦ ꯈꯜꯂꯁꯦꯕ 0.06 ꯃꯤꯂꯤ ꯁꯦꯀꯦꯟ ꯆꯪꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯔꯥꯎꯟ 660 ꯃꯤꯇꯔ ꯃꯨꯛꯀꯤ ꯆꯥꯡ ꯍꯥꯏꯗꯤ ꯅꯪꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ 0.6 ꯀꯩꯅꯣꯒꯤ ꯃꯤꯂꯤ ꯁꯦꯀꯦꯟ ꯆꯪꯉꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯄꯤड ꯑꯣꯐ ꯂꯥꯏꯠꯇꯨꯗ ꯃꯤꯂꯤ ꯁꯦꯀꯦꯟ ꯆꯪꯉꯦ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯄꯣꯖꯤꯁꯟꯁꯦ ꯇꯥꯛꯄ ꯌꯥꯏꯕ ꯍꯥꯏꯕꯗꯤ ꯁ꯭ꯄꯤड ꯏꯁꯀꯣꯜ ꯇꯨ ꯗꯤꯁꯇꯦꯟꯁ ꯗꯤꯚꯥꯏꯗꯦꯠ ꯕꯥꯏ ꯇꯥꯏꯝꯅ ꯗꯤꯁꯇꯦꯟꯁꯁꯨ ꯈꯣꯠꯇꯣꯛꯄ ꯌꯥꯏꯅ ꯁꯦꯇꯦꯂꯥꯏꯠꯁꯤꯗꯒꯤ ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯥꯞꯄꯦꯗꯣ ꯈꯪꯗꯣꯛ ꯇꯥꯔꯒꯗꯤ ꯁꯦꯇꯦꯂꯥꯏꯠ ꯃꯔꯤꯗꯨꯗꯒꯤ ꯗꯤꯁꯇꯦꯟꯁꯇꯨ ꯂꯧꯔꯒ ꯅꯪꯒꯤ ꯑꯦꯛꯖꯦꯛ ꯄꯣꯖꯤꯁꯟꯁꯦ ꯁꯤꯗ ꯂꯩ ꯍꯥꯏꯅ ꯈꯪꯗꯣꯏꯅꯦꯕ ꯗꯤꯁꯇꯦꯟꯁꯅꯦꯕ ꯍꯣꯠꯂꯤꯁꯦ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜꯁꯤꯅ ꯇꯥꯏꯝꯗ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯗꯤꯚꯥꯏꯁꯁꯤꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ GPS ꯌꯦꯡꯉꯤꯕ ꯗꯤꯚꯥꯏꯁꯁꯤꯗ ꯂꯩꯖꯔꯤꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯇꯝꯁꯤꯒ ꯑꯅꯤꯗꯨꯒꯤ ꯈꯦꯠꯅꯕꯗꯣ ꯌꯦꯡꯗꯣꯏꯅꯦꯕ ꯃꯤꯂꯤ ꯁꯦꯀꯦꯟ ꯀꯌꯥ ꯈꯦꯠꯅꯩ ꯈꯦꯠꯅꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯄꯤड ꯑꯣꯐ ꯂꯥꯏꯠꯁꯤꯅ ꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯇꯝꯁꯦ ꯁꯨꯛ ꯆꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯗꯤꯁꯇꯦꯟꯁ ꯍꯣꯠꯇꯣꯛꯑꯒ ꯗꯤꯁꯇꯦꯟꯁꯇꯣ ꯌꯦꯡꯅꯔꯒ ꯅꯩꯅꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯛꯖꯦꯛ ꯂꯣꯀꯦꯁꯟꯁꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅꯦꯕꯀꯣ GPSꯀꯤ ꯃꯦꯟ ꯑꯣꯏꯕ ꯀꯟꯁꯦꯞꯁꯦ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯗꯨꯅ ꯑꯦꯇꯣꯃꯤक क्लॉक ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯨꯒꯤꯅꯦꯕ ꯑꯦꯇꯣꯃꯤक क्लॉकꯁꯤꯗꯗꯤ ꯇꯥꯏꯝꯁꯦ ꯐꯖꯅ ꯑꯦꯛꯖꯦꯛ ꯃꯤꯂꯤ ꯁꯦꯀꯦꯟꯗ ꯑꯣꯟꯗꯕ ꯌꯥꯗꯦꯕꯀꯣ ꯃꯤꯂꯤ ꯁꯦꯀꯦꯟ ꯃꯥꯏꯀ꯭ꯔꯣ ꯁꯦꯀꯦꯟ ꯏꯚꯟ ꯅꯦꯅꯣ ꯁꯦꯀꯦꯟꯗ ꯑꯣꯟꯗꯕ ꯌꯥꯗꯦꯕ ꯅꯦꯅꯣ ꯁꯦꯀꯦꯟꯗꯀꯣ ꯑꯗꯨꯗꯨꯅ ꯃꯤꯂꯤ ꯁꯦꯀꯦꯟ ꯈꯤꯇꯪ ꯈꯦꯠꯅꯕ ꯃꯇꯝꯗ ꯑꯦꯇꯣꯃꯤक क्लॉकꯁꯦ ꯁꯤꯖꯤꯟꯅꯔꯤꯁꯦ ꯃꯤꯂꯤ ꯁꯦꯀꯦꯟ ꯈꯤꯇꯪ ꯈꯦꯠꯅꯕ ꯃꯇꯝꯗ GPS ꯐꯖꯅ ꯐꯪꯁꯟ ꯇꯧꯔꯣꯏꯗꯣꯏꯅꯦꯕ ꯀꯣ ꯑꯗꯨꯗꯨꯅ ꯅꯦꯅꯣ ꯁꯦꯀꯦꯟꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯣꯟꯗꯣꯏꯅꯦꯕ ꯃꯦꯖꯔꯃꯦꯟꯁꯦ ꯑꯣꯟꯗꯣꯏꯅꯦꯕ ꯑꯗꯨꯅ GPS
location track tꯧꯕꯁꯦ satellite ꯃꯔꯤꯗꯤ ꯆꯪꯉꯤꯀꯣ and ꯀꯣ GPS ꯃꯈꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯩꯖꯈ꯭ꯔꯦ GPS ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯗꯤ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤꯁꯦ ꯔꯤꯖꯅꯦꯜꯅꯤꯀꯣ ꯔꯤꯖꯅꯦꯜ GPS ꯅꯦꯕ ꯔꯤꯖꯅꯦꯜ ꯁꯤꯁꯇꯦꯝꯅꯦꯕꯀꯣ ꯑꯗꯣ USA ꯒꯤ ꯀꯅꯥ ꯂꯩꯔꯦ ꯃꯁꯥꯒꯤ GPS ꯂꯩꯖꯔꯦ ꯀꯣ USA ꯒꯤ global positioning system ꯂꯩꯖꯔꯦ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯀꯔꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯒꯂꯤꯂꯤꯌꯣ ꯍꯥꯏꯅ ꯂꯩꯀꯣ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯗꯒꯤ ꯔꯁꯤꯌꯥꯒꯤꯁꯨ ꯃꯁꯥꯒꯤ ꯂꯩꯖꯩꯀꯣ ꯔꯁꯤꯌꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯅꯣꯁ ꯍꯥꯏꯅꯀꯣ ꯒ꯭ꯂꯥꯅꯣꯁ ꯁꯤꯁꯦ ꯄꯩꯈꯥꯗ ꯍꯪꯈ꯭ꯔꯦꯀꯣ ꯒ꯭ꯂꯥꯅꯣꯁꯁꯦ ꯅꯠꯇꯦ ꯒ꯭ꯂꯥꯅꯣꯁ ꯅꯠꯇꯦ ꯒ꯭ꯂꯣꯅꯥꯁ ꯍꯥꯏꯕꯀꯣ ꯒ꯭ꯂꯣꯅꯥꯁ ꯑꯗꯒꯤ ꯀꯩꯅꯣꯒꯤꯁꯨ ꯆꯥꯏꯅꯥꯒꯤꯁꯨ ꯃꯁꯥꯒꯤ ꯂꯩꯖꯩꯀꯣ ꯕꯩꯗꯨ ꯀꯣ ꯕꯩꯗꯨ ꯀꯣ ꯆꯥꯏꯅꯥꯒꯤꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯤꯁꯦ ꯔꯤꯖꯅꯦꯜ ꯑꯝꯇ ꯅꯠꯇꯦꯀꯣ ꯗꯤꯁ ꯏꯁ ꯅꯣꯠ ꯔꯤꯖꯅꯦꯜ ꯃꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯒ꯭ꯂꯣꯕꯦꯜ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦꯀꯣ USA ꯒꯤ GPS ꯍꯥꯏꯁꯦ ꯒ꯭ꯂꯣꯕꯦꯜꯅꯦꯕ ꯑꯗꯨꯒ ꯔꯤꯖꯅꯦꯜꯗꯗꯤ ꯀꯅꯥ ꯀꯅꯥꯒꯤ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯔꯤꯖꯅꯦꯜꯒꯤꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯌꯥꯔꯦꯀꯣ ꯁꯦꯇꯦꯂꯥꯏꯠꯇꯣ ꯌꯥꯈꯤꯗ꯭ꯔꯕꯅꯤꯅ NAVIC ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯖꯔꯝꯃꯤ ꯑꯗꯨꯒ ꯖꯄꯥꯟꯒꯤ ꯔꯤꯖꯅꯦꯜ ꯑꯃꯁꯨ ꯂꯩꯔꯝꯃꯦꯀꯣ ꯖꯄꯥꯟꯒꯤꯁꯤꯅ QZSS ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯍꯌꯦꯡ ꯃꯦꯠꯁꯇ ꯐꯣꯂꯣꯋꯤꯡ ꯍꯥꯏꯔꯒ GPSꯁꯤꯅ USAꯒꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤꯅ ꯒꯥꯂꯤꯂꯤꯌꯣꯒꯤ ꯔꯁꯤꯌꯥꯒꯤꯅ ꯒ꯭ꯂꯣꯅꯥꯁ ꯀꯣ ꯆꯥꯏꯅꯥꯒꯤꯅ ꯕꯥꯏꯗꯧ ꯀꯣ ꯑꯗꯨꯒ ꯔꯤꯖꯅꯦꯜꯗꯗꯤ NAVIC ꯑꯁꯤ NAVICꯁꯦ ꯔꯤꯖꯅꯦꯜꯂ ꯒ꯭ꯂꯣꯕꯦꯜꯂ ꯀꯥꯏꯅ ꯍꯪꯈꯤꯕꯒꯁꯨ ꯄꯩꯈꯥꯗ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯅꯦꯛꯁꯇ ꯇꯥꯏꯒꯔ ꯃꯌꯥꯝ ꯑꯃ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯀꯣ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ ꯄꯥꯎ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯩꯕꯅꯤ ꯑꯗꯣ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯂꯩꯔꯤꯕ ꯇꯥꯏꯒꯔ ꯔꯤꯖꯥꯔꯚꯁꯤꯒꯤ ꯃꯃꯤꯡꯁꯦ ꯄꯦꯟꯁ ꯀꯧꯏꯀꯣ ꯄꯦꯟꯁ ꯇꯥꯏꯒꯔ ꯔꯤꯖꯥꯔꯚ ꯀꯣ ꯇꯥꯏꯒꯔ ꯔꯤꯖꯥꯔꯚ ꯀꯧꯏ ꯃꯁꯤꯁꯦ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯃꯣꯏ 41 ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯄꯦꯟꯁ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯏꯒꯔꯁꯤꯒꯤ ꯃꯁꯤꯡ ꯊꯤꯕꯁꯦ ꯀꯃꯥꯏꯅ ꯊꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯦꯞ ꯑꯃꯈꯛ ꯂꯩ ꯑꯦꯝ ꯁꯇ꯭ꯔꯤꯞꯁ ꯍꯥꯏꯅꯀꯣ ꯑꯦꯝ ꯁꯇ꯭ꯔꯤꯞꯁ ꯍꯥꯏꯅ STRIPESF ꯍꯥꯏꯅꯀꯣ ꯁꯇ꯭ꯔꯤꯞꯁ ꯑꯦꯞꯁ ꯍꯥꯏꯅ ꯂꯩ ꯇꯥꯏꯒꯔ ꯃꯁꯤꯡ ꯊꯤꯗꯣꯏꯅꯤꯀꯣ ꯁꯤꯁꯤꯅ ꯀꯅꯥꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯀꯣ ꯀ꯭ꯔꯥꯏꯝ ꯁꯦꯜ ꯃꯣꯏꯅꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯀ꯭ꯔꯥꯏꯝ ꯁꯦꯜꯁꯤꯅ 41 ꯇꯥꯏꯒꯔꯁꯦ ꯁꯤꯈ꯭ꯔꯦꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯣ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯀꯩꯅꯣꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯁꯤꯁꯦ ꯁꯤꯕꯒꯤ ꯃꯔꯝꯁꯦ ꯃꯣꯏ ꯗꯥꯏꯔꯦꯛꯇꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯇꯥꯏꯒꯔꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯤꯒꯤ ꯃꯔꯝꯁꯦ ꯗꯥꯏꯔꯦꯛꯇ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯈꯔ ꯂꯩꯅꯩꯌꯦꯕꯀꯣ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯃꯈꯛ ꯂꯩꯌꯦꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯍꯥꯏꯅ ꯂꯩꯗꯅꯀꯣ ꯁ꯭ꯀꯦꯗꯨꯜ ꯍꯥꯏꯕ꯭ꯔꯥ ꯁꯦꯗꯨꯜ ꯍꯥꯏꯕ꯭ꯔꯥ ꯁꯦꯗꯨꯜ 1 ꯁꯦꯗꯨꯜ 2 ꯍꯥꯏꯅ ꯂꯩꯌꯦꯕ ꯁꯦꯗꯨꯜ 1ꯗ ꯆꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯒꯔꯒꯨꯝꯕ ꯑꯗꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯟꯖꯔቭ ꯇꯧꯒꯗꯕ ꯇꯥꯏꯒꯔ ꯏꯂꯤꯐꯦꯟ ꯂꯤꯑꯣꯄꯥꯔꯗ ꯁꯤꯁꯤꯅꯦꯕꯀꯣ ꯑꯗꯣ ꯁꯦꯗꯨꯜ 1ꯁꯤꯗ ꯂꯩꯌꯦꯕ ꯑꯗꯨꯒ ꯁꯦꯗꯨꯜ 2ꯗꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯀꯟꯖꯔꯚ ꯇꯧꯕꯗ ꯍꯥꯏꯗꯤ ꯀꯟꯖꯔꯚ ꯇꯧꯕꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯦ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯍꯥꯏꯗꯤ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒ ꯂꯤꯑꯣꯄꯥꯔꯗꯁꯦ ꯍꯥꯟꯅ ꯁꯦꯗꯨꯜ 1ꯗ ꯂꯩꯔꯝꯕꯅꯦꯕ ꯑꯗꯣ ꯁꯦꯗꯨꯜ 2ꯗ ꯍꯣꯡꯊꯈ꯭ꯔꯦꯕ ꯀꯣ ꯑꯗꯣ ꯁꯦꯗꯨꯜ 2ꯗ ꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔ ꯈꯛꯇꯪꯒꯤꯅꯤꯀꯣ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯣꯡꯗꯕꯗ ꯌꯥꯈꯤꯕ ꯍꯥꯏꯔꯅꯤꯗ ꯂꯤꯑꯣꯄꯥꯔꯗꯁꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯂꯤꯑꯣꯄꯥꯔꯗꯁꯦ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯑꯦꯇꯦꯛ ꯇꯧꯋꯦꯅꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯈꯨꯡꯒꯪꯗ ꯌꯥꯝ ꯑꯦꯇꯦꯛ ꯇꯧꯋꯦꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎꯅꯤꯀꯣ ꯃꯤꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯦꯅꯕꯨ ꯁꯦꯗꯨꯜ 1ꯗꯒꯤ ꯁꯦꯗꯨꯜ 2ꯗ ꯍꯟꯊꯕ ꯍꯥꯏꯁꯤꯗꯤ ꯀꯣ ꯌꯥꯝ ꯐꯖꯗꯕ ꯄꯣꯠ ꯑꯃ ꯅꯦꯛꯁ ꯄꯥꯎ ꯑꯃꯗ ꯁꯤꯁꯤꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯇꯧꯒꯟꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯇꯥꯝ ꯑꯃꯈꯛ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯥꯎꯁꯦ ꯀꯩ ꯃꯔꯝ ꯂꯥꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯦꯗꯜꯠ ꯗꯤꯖꯤꯁ ꯃꯌꯥꯝ ꯑꯃ ꯆꯤꯜꯗ꯭ꯔꯦꯟꯗ ꯅꯥꯔꯛꯑꯦ ꯍꯥꯏꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜꯍꯨꯗ ꯑꯣꯕꯦꯁꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯏꯜꯍꯨꯗ ꯑꯣꯕꯦꯁꯤꯇꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ 41 ꯃꯤꯂꯤꯌꯟ ꯆꯤꯜꯗ꯭ꯔꯦꯟ ꯍꯦꯟꯅ obesity ꯅꯥꯏ ꯀꯣ ꯑꯗꯨ ꯕꯣꯗꯤ ꯃꯥꯁ ꯏꯟꯗꯦꯛꯁ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨ ꯁꯦꯀꯦꯟ ꯇꯥꯏ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯅꯣꯏꯕꯗꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯇꯥꯝ ꯑꯃꯈꯛ ꯁꯤꯖꯤꯟꯅꯩꯌꯦꯕ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯇꯥꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯗꯕꯜ ꯀꯔꯤꯕ ꯗꯕꯜ ꯕꯔꯗꯟ ꯑꯣꯐ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯍꯥꯏꯅꯀꯣ ꯁꯤꯁꯦ ꯃꯦꯟꯁꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯗꯕꯜ ꯕꯔꯗꯟ ꯑꯣꯐ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯑꯃꯗꯅ ꯅꯥꯀꯟ ꯑꯃꯗꯅ ꯑꯅꯣꯏꯕ ꯑꯉꯥꯡ obesity ꯑꯣꯏꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯅꯥꯀꯟ ꯑꯃꯗꯅ malnourished ꯑꯣꯏꯕ malnourished ꯑꯣꯏꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯁꯤꯁꯤꯅꯦꯕ ꯗꯕꯜ ꯕꯔꯗꯟ ꯑꯣꯐ malnutrition ꯍꯥꯏꯁꯦ malnourished ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯌꯥꯡ ꯀꯪꯕ ꯃꯌꯥꯡ ꯀꯪꯕ ꯑꯉꯥꯡ ꯅꯥꯀꯟ ꯑꯃꯗꯅ obese ꯑꯣꯏꯔꯕ overweight ꯑꯣꯏꯔꯕ ꯑꯉꯥꯡ malnourished ꯑꯣꯏꯔꯕ ꯑꯗꯒꯤ stunting ꯇꯧꯔꯕ wasting ꯇꯧꯔꯕ ꯑꯉꯥꯡ ꯑꯗꯨ ꯅꯥꯀꯟ ꯑꯃꯗꯅ ꯁꯤꯁꯦ ꯏꯟꯗꯤꯌꯥꯗ ꯊꯣꯛꯑꯦꯕ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯤ ꯑꯉꯥꯡꯗ ꯆꯥꯏꯜ obesity-ꯁꯤꯅ ꯀꯔꯤ ꯇꯧꯍꯟꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ type 2 diabetes ꯑꯗꯒꯤ hypertension ꯑꯗꯒꯤ cardiovascular disease ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ MASH LD ꯍꯥꯏꯅ ꯂꯩꯀꯣ metabolic dysfunctional association of steatotic liver disease ꯍꯥꯏꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯅꯥꯔꯛꯄ ꯌꯥꯏꯕ ꯑꯁꯤꯅꯤꯀꯣ ꯑꯗꯒꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯥꯝ ꯑꯃꯈꯛ ꯄꯜꯂꯝꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯅꯥꯔꯠꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯂꯤ ꯃꯦꯅꯥꯔꯠꯁ ꯍꯥꯏꯕꯀꯣ ꯑꯥꯔꯂꯤ ꯃꯦꯅꯥꯔꯠꯁꯤꯁꯨ ꯆꯥꯏꯜꯍꯨꯗ obesityꯁꯤꯅ ꯊꯣꯛꯍꯜꯂꯦꯕ ꯑꯥꯔꯂꯤ ꯃꯦꯅꯥꯔꯠꯁ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ menstruation ꯅꯨꯄꯤꯗ ꯌꯥꯝꯅ ꯉꯟꯅ menstruation ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯁꯤꯅ ꯇꯨꯡ ꯀꯣꯏꯅꯗꯤ ꯐꯠꯇꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯥꯔꯂꯤ ꯃꯦꯅꯥꯔꯁꯦ ꯀꯅꯥꯅꯣ ꯐꯦꯠ ꯌꯥꯝꯅ ꯌꯥꯎꯕ ꯁꯤꯁꯤꯅꯁꯨ ꯑꯥꯔꯂꯤ ꯃꯦꯅꯥꯔꯁꯦ ꯀꯣꯁ ꯇꯧꯍꯟꯕ ꯌꯥꯏꯑꯕꯀꯣ excessive body fat ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯠꯁꯤꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯁꯇ꯭ꯔꯣꯖꯦꯟ ꯌꯥꯝ ꯊꯥꯗꯣꯛꯍꯜꯂꯒ ꯑꯥꯔꯂꯤ ꯃꯦꯅꯥꯔꯁꯦ ꯇꯧꯍꯟꯕ ꯌꯥꯏꯕ ꯑꯗꯨꯗꯨꯅ ꯅꯣꯏꯕ ꯍꯥꯏꯁꯤꯁꯨ ꯐꯠꯇꯦꯀꯣ ꯑꯗꯒꯤ ꯅꯦꯛꯁꯇ ꯍꯧꯖꯤꯛꯁꯦ ꯈꯥꯔꯤꯞ ꯁꯤꯖꯟ ꯂꯥꯛꯇꯣꯔꯦ ꯈꯥꯔꯤꯞ ꯁꯤꯖꯟꯗ ꯊꯥꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁꯀꯨꯝꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯥꯔꯤꯞ ꯀ꯭ꯔꯣꯞ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯀꯣꯇꯟ ꯃꯦꯁ ꯁꯣꯌꯥꯕꯤꯟ ꯒ꯭ꯔꯥꯎꯟꯅꯠ ꯃꯣꯏꯁꯤꯡꯁꯦ ꯊꯥꯕ ꯃꯇꯝ ꯌꯧꯔꯛꯄꯗꯁꯤꯗ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯌꯥꯝꯅ ꯇꯥꯡꯉꯛꯑꯦꯕꯀꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯇꯥꯡꯉꯤꯅꯣꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯀꯔꯤ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯅꯥꯏꯇ꯭ꯔꯣꯖꯦꯟꯁꯤꯗ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯅꯥꯏꯇ꯭ꯔꯣꯖꯦꯟꯁꯤꯗ ꯀꯩꯅꯣ ꯌꯨꯔꯤꯌꯥ ꯁꯣꯔꯛꯇꯣꯏꯅꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏ 15 to 20% ꯃꯄꯥꯟ ꯂꯝꯗꯩ ꯄꯨꯊꯣꯔꯛꯄꯅꯦꯕ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯕ ꯁꯤꯞ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯞ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯦꯕ ꯏꯝꯄꯣꯔꯠ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯅꯥꯏꯇ꯭ꯔꯣꯖꯦꯟꯁꯦ ꯌꯥꯝꯅ ꯄꯨꯔꯛꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯇꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯐꯣꯁꯐꯔꯁ ꯂꯩꯀꯣ ꯐꯣꯁꯐꯔꯁꯁꯤꯁꯨ ꯑꯩꯈꯣই ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯪꯗꯦꯀꯣ ꯐꯣꯁꯐꯔꯁꯁꯤꯅ ꯀꯔꯤꯗ ꯀꯥꯟꯅꯒꯦ ꯍꯥꯏꯔꯀꯥꯟꯗ DAP ꯗꯥꯏ ꯑꯦꯃꯣꯅꯤꯌꯝ ꯐꯣꯁꯐꯦꯠꯁꯦ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯗꯥꯏ ꯑꯦꯃꯣꯅꯤꯌꯝ ꯐꯣꯁꯐꯦꯠꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯖꯣꯔꯗꯥꯟ ꯃꯣꯔꯥꯀꯣ ꯑꯗꯒꯤ ꯆꯥꯏꯅꯥꯔꯣꯝꯗꯒꯤ ꯂꯥꯛꯑꯦꯕꯀꯣ ꯁꯤꯁꯨ ꯍꯣꯜꯂꯛꯇꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯐꯪꯗꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯒꯤ ꯄꯣꯇꯥꯁꯤꯌꯝ ꯁꯤꯁꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦꯀꯣ ꯄꯣꯇꯥꯁꯤꯌꯝꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯃꯠꯇ ꯐꯪꯗꯦꯕ ꯄꯣꯇꯥꯁꯤꯌꯝꯁꯦ 100% ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯔꯒꯗꯤ ꯏꯝꯄꯣꯔꯠ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯍꯥꯏꯔꯒꯗꯤ ꯀꯅꯥꯗꯥ ꯔꯁꯤꯌꯥ ꯕ꯭ꯔꯥꯖꯤꯜ ꯔꯁꯤꯌꯥ ꯕꯦꯂꯥꯔꯁ ꯁꯤꯗꯩ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯤꯡꯁꯦ ꯍꯣꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯣꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅ ꯍꯧꯖꯤꯛꯇꯤ ꯆꯪꯉꯦ ꯍꯧꯖꯤꯛꯀꯤ ꯐꯤꯜꯁꯨ ꯌꯥꯝꯅ ꯂꯩꯅꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯐꯤꯜꯁꯦ ꯌꯥꯝ ꯇꯥꯡꯈꯠꯅꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯈꯔꯤꯞ ꯀ꯭ꯔꯣꯞꯁꯦ ꯌꯧꯔꯛꯑꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯅꯤꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯈꯔ ꯂꯩꯁꯜꯍꯧꯕ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ
TH ꯍꯥꯏꯅ ꯑꯃ ꯂꯩ ꯀꯣ ꯍꯦꯂꯤꯑꯣ TH ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ height ꯁꯤꯅ ꯍꯥꯏꯁꯦ high ꯀꯣ potential ꯅꯠꯇꯦ high SA ꯍꯥꯏꯕ sorry high SA low enriched uranium ꯁꯤ ꯄꯩꯈꯥꯗ ꯌꯥꯝ important ꯑꯣꯏꯀꯣ ꯑꯩ ꯍꯥꯏꯁꯦ high SA low enriched uranium ꯁꯦ ꯀꯔꯥꯏꯗꯒꯤ ꯍꯥꯏꯗꯤ ꯃꯁꯤꯁꯤꯒ ꯁꯤ TH ꯍꯥꯏꯁꯤꯀꯣ thorium ꯍꯥꯏꯕꯅꯤꯀꯣ thoriumꯁꯤꯒ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯁꯥꯅꯦꯕꯀꯣ ꯑꯦꯅꯤꯜ ꯍꯥꯏꯅ ꯁꯥꯅꯦꯕ ꯑꯦꯅꯤꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯦꯗꯚꯥꯟꯁ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯅꯔꯖꯤ ꯐꯣꯔ ꯏꯟꯔꯤꯆ ꯂꯥꯏꯐ ꯍꯥꯏꯕꯀꯣ ꯃꯁꯤꯒꯤ ꯑꯦꯅꯤꯜꯁꯦ ꯑꯩꯈꯣꯏꯒꯤ SSP ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯑꯦꯛꯇꯔ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯁꯦ ꯏꯟꯗꯤꯌꯥꯒꯤ ꯁꯤꯁꯦ ꯄꯩꯈꯥꯗ ꯌꯥꯝ ꯍꯪꯉꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁ꯭ꯇꯦꯖ 3 ꯂꯩꯀꯣ ꯐꯥꯔꯁ ꯁ꯭ꯇꯦꯖꯁꯤꯅ PHWR ꯁꯤꯅꯤꯀꯣ ꯁꯦꯀꯦꯟ ꯁ꯭ꯇꯦꯖꯁꯤꯅ ꯉꯁꯥꯏꯒꯤ ꯐꯥꯁ ꯕ꯭ꯔꯤꯗꯔ ꯔꯤꯑꯦꯛꯇꯔꯁꯤꯅꯦꯕꯀꯣ ꯁꯤꯁꯦ ꯁꯣꯔꯤ SSD ꯐꯥꯁ ꯕ꯭ꯔꯤꯗꯔ ꯔꯤꯑꯦꯛꯇꯔꯁꯤꯅꯦꯕ ꯑꯗꯨꯒ ꯊꯥꯔꯠ ꯁꯨꯕ ꯁ꯭ꯇꯦꯖꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯦꯗꯚꯥꯟꯁ ꯍꯦꯚꯤ ꯋꯥꯇꯔ ꯔꯤꯑꯦꯛꯇꯔꯁꯤꯅꯦꯕꯀꯣ ꯁꯤꯗꯤ ꯗꯥꯏꯔꯦꯛ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯔꯥꯅꯤꯌꯝꯁꯦ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯗꯥꯏꯔꯦꯛ ꯌꯨꯔꯥꯅꯤꯌꯝ ꯐꯤꯜ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯇꯥꯜꯂꯛꯄꯁꯦꯀꯣ ꯌꯨꯔꯥꯅꯤꯌꯝ ꯐꯤꯜꯁꯦ ꯗꯥꯏꯔꯦꯛ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯨꯔꯥꯅꯤꯌꯝꯁꯦ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯨꯇꯣꯅꯤꯌꯝ ꯍꯥꯏꯅ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯄ꯭ꯂꯨꯇꯣꯅꯤꯌꯝ 239 ꯁꯤꯒꯤ ꯄ꯭ꯂꯨꯇꯣꯅꯤꯌꯝ 239ꯁꯦ ꯁꯤꯖꯤꯟꯅꯗꯣꯏꯕ ꯁꯤꯗꯅ ꯐꯥꯁ ꯕ꯭ꯔꯤꯗꯔ ꯔꯤꯑꯦꯛꯇꯔꯁꯤꯗꯅ ꯄ꯭ꯂꯨꯇꯣꯅꯤꯌꯝ 239 ꯑꯗꯣ ꯄ꯭ꯂꯨꯇꯣꯅꯤꯌꯝ 239ꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯊꯣꯔꯤꯌꯝ ꯍꯥꯞꯆꯜꯂꯦꯕꯀꯣ ꯊꯣꯔꯤꯌꯝ ꯄ꯭ꯂꯨꯇꯣꯅꯤꯌꯝ 239ꯁꯦ ꯁꯤꯖꯤꯟꯅꯔꯒ ꯊꯣꯔꯤꯌꯝ ꯍꯥꯞꯆꯟꯗꯣꯏꯅꯦꯕ ꯊꯣꯔꯤꯌꯝꯁꯦ ꯍꯥꯞꯆꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯔꯥꯅꯤꯌꯝ 233ꯁꯦ ꯁꯨꯡꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯊꯣꯔꯤꯌꯝꯁꯤꯒꯤ ꯃꯍꯨꯠꯁꯤꯗ ꯀꯔꯤ ꯍꯥꯞꯆꯟꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ high SA low enriched uranium ꯊꯣꯔꯤꯌꯝꯁꯦ ꯑꯣꯏꯅ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯍꯨꯠꯁꯤꯗ ꯑꯗꯨꯅ ꯁꯤꯁꯦ ꯑꯣꯏꯅ ꯍꯥꯞꯁꯤ ꯁꯤꯅꯤ ꯍꯥꯏꯗꯤ ꯊꯣꯔꯤꯌꯝ ꯗꯥꯏꯔꯦꯛ ꯍꯥꯞꯄ ꯑꯗꯒꯤ ꯍꯦꯂꯤꯌꯣ TH ꯍꯥꯞꯄꯁꯦ ꯁꯤꯒꯤ ꯌꯨꯔꯥꯅꯤꯌꯝ 235ꯁꯦ 233ꯁꯦ ꯁꯤꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅ high array low enriched uranium ꯍꯥꯏꯁꯦ high array low enriched uraniumꯁꯦ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯔꯥꯅꯤꯌꯝꯁꯦ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯏꯟꯔꯤꯆ ꯇꯧꯕ ꯌꯥꯏ ꯏꯟꯔꯤꯆ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯗꯣ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯕꯅꯤꯀꯣ ꯏꯟꯔꯤꯆ ꯇꯧꯕ ꯍꯥꯏꯗꯤ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯏꯟꯀ꯭ꯔꯤꯖ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯂꯣ ꯏꯟꯔꯤꯆ ꯍꯥꯏꯕꯀꯣ ꯂꯣ ꯏꯟꯔꯤꯆ ꯀꯣ ꯑꯗꯒꯤ ꯂꯣ ꯏꯟꯔꯤꯆꯁꯤꯗ ꯁꯤꯒꯤ HALEU ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯂꯣ ꯏꯟꯔꯤꯆꯁꯤꯗ ꯑꯗꯒꯤ ꯃꯦꯗꯤꯌꯝ ꯏꯟꯔꯤꯆ ꯇꯧꯕ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ highly enriched uranium ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ highly enriched uranium ꯍꯥꯏꯁꯤꯅ 20%ꯗꯒꯤ ꯍꯦꯜꯂꯕ 20%ꯗꯒꯤ ꯍꯦꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ highly enriched uranium ꯀꯧꯔꯦ ꯀꯣ high SA low enriched uranium ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ 5 to 20% enriched ꯇꯧꯔꯕ ꯀꯣ ꯑꯗꯨꯒꯤ low enriched uranium ꯍꯥꯏꯁꯤꯅ less than 5% enriched ꯇꯧꯔꯕ ꯀꯣ less than 5% enriched ꯇꯧꯔꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁꯁꯤꯗ ꯁꯤꯖꯤꯟꯅꯩꯁꯦ ꯐꯥꯔꯁ ꯁ꯭ꯇꯦꯖꯁꯤꯗ ꯀꯣ ꯁꯦꯀꯦꯟ ꯁ꯭ꯇꯦꯖ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯁꯤꯅ ꯁꯤꯁꯦ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯕ ꯑꯗꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯅꯤꯁꯨꯕꯁꯦ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁ ꯐꯦꯛꯇꯔ ꯌꯥꯝ ꯆꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯏꯟꯔꯤꯆ ꯌꯥꯝ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯏꯟꯔꯤꯆ ꯇꯧꯕꯁꯦ ꯀꯩꯅꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯁꯤꯅꯦꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯁꯤꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯗ ꯍꯥꯞꯄꯤꯕꯁꯤꯗꯤ ꯏꯟꯔꯤꯆꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯅ 90% ꯏꯟꯀ꯭ꯔꯤꯖ ꯇꯧꯕꯅꯦꯕ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯏꯔꯥꯟꯗꯒ ꯂꯥꯟ ꯊꯣꯛꯅꯔꯤꯁꯦ ꯀꯩꯅꯣ ꯏꯔꯥꯟꯒꯤ ꯃꯣꯏ ꯏꯟꯔꯤꯆ ꯇꯧꯔꯤꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ 60% ꯍꯦꯟꯈꯔꯦꯕ 60% ꯍꯦꯜꯂꯛꯄꯁꯤꯅ ꯁꯤꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯒꯤ 90%ꯁꯦ ꯌꯧꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯄꯒꯤ ꯌꯨ ꯑꯦꯁ ꯑꯦꯒ ꯑꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯅ ꯌꯦꯡꯁꯤꯜꯂꯛꯏꯅꯦꯕꯀꯣ ꯏꯔꯥꯟꯗ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯥꯏꯂꯤ ꯏꯟꯔꯤꯆ ꯌꯨꯔꯥꯅꯤꯌꯝ ꯁꯤꯒꯤ ꯍꯦꯂꯤꯌꯨꯁꯦ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯔꯤꯛꯁ ꯐꯦꯛꯇꯔ ꯌꯥꯝ ꯆꯥꯎꯋꯦꯕ ꯔꯤꯛꯁ ꯐꯦꯛꯇꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯗꯦꯟꯖꯔꯁ ꯌꯥꯝ ꯑꯣꯏꯌꯦꯕ ꯁꯤꯁꯦ ꯗꯦꯟꯖꯔꯁ ꯌꯥꯝ ꯑꯣꯏꯌꯦꯕ
ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯩꯗ ꯁꯥꯏꯟꯇꯤꯁ ꯈꯔꯅꯗꯤ ꯁꯤꯁꯦ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯕ ꯁꯥꯏꯟꯇꯤꯁ ꯈꯔꯗꯤ ꯁꯤꯁꯦ ꯁꯤꯖꯤꯟꯅꯒꯨꯝꯁꯦ ꯍꯥꯏꯕ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯀꯩꯅꯣ 2047 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯁꯤꯡꯁꯦ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯗꯒꯤ ꯄꯨꯊꯣꯔꯛꯄ ꯏꯅꯔꯖꯤꯁꯦ 60% ꯍꯦꯟꯒꯠꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯩꯅꯣꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯄ ꯏꯅꯔꯖꯤꯁꯤꯅ 100 ꯒꯤꯒꯥꯋꯥꯠ ꯀꯣ 100 ꯒꯤꯒꯥꯋꯥꯠꯀꯤ ꯏꯅꯔꯖꯤꯁꯦ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ 2014 ꯀꯪꯒ꯭ꯔꯦꯁ ꯁꯝꯃꯤꯠꯁꯦ ꯁꯤꯁꯦ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯤꯁꯦ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯕ ꯀꯩꯅꯣꯗꯤ ꯁꯤ ꯁꯤꯖꯤꯟꯅꯔꯒꯗꯤ ꯏꯅꯔꯖꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯊꯣꯔꯛꯇꯣꯏꯅꯦꯕ ꯑꯇꯩ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯑꯣꯏꯗꯦ ꯁꯦꯐꯇꯤ ꯑꯣꯏꯕꯗ ꯍꯥꯟꯅ ꯈꯟꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯈꯠꯅꯔꯤꯀꯣ ꯅꯦꯛꯁꯇꯅ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤ ꯑꯦꯛ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤ ꯑꯦꯛ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ LPGꯁꯦ ꯍꯥꯟꯅ ꯀꯃꯔꯁꯤꯌꯦꯜ ꯀꯩꯅꯣꯗ ꯄꯤꯔꯝꯕꯅꯦ ꯀꯃꯔꯁꯤꯌꯦꯜꯂꯤ ꯌꯣꯜꯂꯝꯕꯅꯦ ꯍꯧꯖꯤꯛ ꯌꯣꯟꯈꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁ ꯑꯦꯛ ꯀꯣ ꯃꯁꯤꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯟꯈꯤꯕꯗꯩꯅꯦꯕꯀꯣ ꯃꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯋꯥꯔꯒꯨꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 1995ꯅꯤꯀꯣ ꯁꯦ 1955 ꯁꯣꯔꯤ ꯁꯤꯁꯦ ꯋꯥꯔꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯗꯣ ꯈꯛꯇꯪ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯐꯪꯒꯅꯤ ꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯂꯩꯀꯣ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯍꯥꯟꯅ ꯃꯤꯉꯣꯟꯗ ꯐꯪꯍꯟꯕ ꯍꯥꯏꯅꯀꯣ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ PNGꯗꯣ ꯉꯁꯥꯏꯒꯤ ꯄꯥꯏꯞ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯇꯣ ꯑꯗꯒꯤ CNG LPG ꯀꯣ ꯁꯤꯁꯦ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯦꯕꯀꯣ ꯁꯤꯁꯦ ꯍꯥꯟꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯐꯖꯅ ꯐꯪꯍꯟꯕ ꯃꯤꯗꯤꯌꯝ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯂꯣ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯀꯣ ꯂꯣ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯗꯤ ꯇꯤꯒꯨꯝꯕ ꯏꯟꯗꯁꯇ꯭ꯔꯤꯒꯨꯝꯕ ꯔꯤꯐꯥꯏꯅꯔꯤꯁꯀꯨꯝꯕ ꯀꯣ ꯁꯤꯒꯨꯝꯕꯁꯤꯅ ꯂꯣ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯅꯦꯛꯁꯇ ꯁꯤꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯁꯣꯔꯤ ꯁꯤꯗꯤ ꯍꯥꯏꯗ꯭ꯔꯤ OBCꯒꯤ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯁꯦ ꯁꯤꯒꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯀꯣ OBCꯒꯤ ꯀ꯭ꯔꯤꯃꯤ ꯂꯦꯌꯔ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ OBCꯒꯤ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯁꯦ ꯀꯅꯥꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯦꯀꯣ OBCꯒꯤ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯁꯦ ꯑꯩꯈꯣꯏ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯁꯦ ꯗꯤꯇꯔꯃꯥꯏꯟ ꯇꯧꯒꯦ ꯍꯥꯏꯗꯤ ꯈꯪꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯅꯥꯕꯨ ꯀꯩꯅꯣꯗ ꯆꯤꯡꯉꯦ ꯍꯥꯏꯔꯒꯗꯤ OBCꯒꯤ ꯂꯩꯌꯦꯕꯀꯣ ꯏꯟꯗ꯭ꯔꯥ OBCꯕꯨ ꯄꯟ ꯇꯥꯔꯒꯗꯤ ꯏꯟꯗ꯭ꯔꯥ ꯁꯥꯅꯤ ꯀꯦꯁꯁꯦ ꯅꯤꯡꯁꯤꯡꯉꯣꯕꯀꯣ 1992ꯒꯤꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ 27% ꯔꯤꯖꯔቬꯁꯟ OBCꯒꯤ ꯂꯩꯌꯦꯕ ꯑꯗꯨꯗꯨꯒ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯁꯦ ꯃꯥꯅ ꯄꯨꯊꯣꯛꯈꯤꯕꯅꯦꯀꯣ ꯏꯟꯗꯤꯌꯥ ꯁꯥꯏꯟꯁꯁꯦ ꯃꯟꯗꯜ ꯀꯃꯤꯁꯟꯒꯁꯨ ꯍꯥꯏꯅꯩꯀꯣ ꯃꯟꯗꯜ ꯀꯃꯤꯁꯟꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯄꯗꯣ ꯁꯤꯁꯤꯅ ꯆꯠꯅꯍꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ 1993ꯗ ꯀꯣ DOPTꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄꯣꯁ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄꯣꯁ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯨꯝꯕ ꯄꯥꯏꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖꯦꯁꯀꯨꯝꯕ MLAꯒꯤ ꯃꯆꯥꯒꯨꯝꯕꯁꯦ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯗ ꯂꯣꯏ ꯆꯜꯍꯜꯂꯦꯕꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄꯣꯁ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯒ꯭ꯔꯨꯞ A ꯄꯣꯁ ꯀꯣ ꯒ꯭ꯔꯨꯞ A ꯄꯣꯁ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ Bꯒꯤ ꯄꯣꯁ ꯄꯥꯏꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ 8 lakhs ꯀꯣ ꯁꯤꯁꯤꯗꯤ ꯁꯦꯂꯔꯤ ꯅꯠꯇꯕꯤꯗꯀꯣ 8 lakhs ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯤꯖꯤꯅꯦꯁꯃꯦꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯅꯠꯇ꯭ꯔꯁꯨ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯗ ꯊꯕꯛ ꯇꯧꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ 8 lakhsꯇꯒꯤ ꯍꯦꯟꯅ ꯆꯍꯤ 3ꯁꯦ ꯇꯥꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ OBCꯗ ꯆꯜꯂꯔꯣꯏ ꯀ꯭ꯔꯤꯃꯤ ꯂꯦꯌꯔ ꯀꯣ ꯅꯟ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯗ ꯆꯜꯂꯔꯣꯏꯕ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯗ ꯆꯜꯂꯅꯤꯕꯀꯣ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯁꯦꯂꯔꯤꯒꯤ ꯄꯩꯁꯥꯗꯤꯌꯥꯎꯕ ꯌꯥꯗꯦꯕ ꯁꯦꯂꯔꯤꯁꯀ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗꯒꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥꯁꯤꯒꯗꯤ ꯌꯥꯎꯕ ꯌꯥꯗꯦꯕ ꯁꯤꯗꯩꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯑꯁꯤꯁꯦ ꯌꯥꯎꯕ ꯌꯥꯗꯦ ꯊꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ 8 lakhsꯤꯗꯀꯣ ꯑꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯕ ꯁꯦꯂꯔꯤ ꯇꯧꯕꯁꯦ ꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯀꯣ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ PSUs ꯀꯥꯡꯕꯨꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯕꯛ ꯇꯧꯕ ꯄ꯭ꯔꯥꯏꯚꯦꯠ ꯏꯝꯄ꯭ꯂꯣꯌꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤꯗꯤ ꯃꯥꯒꯤ ꯇꯣꯂꯣꯞꯁꯦ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯁꯤꯅꯤ ꯁꯦꯂꯔꯤꯁ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯑꯗꯨꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯥꯗꯕꯤꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯀꯝꯄꯦꯅꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯊꯕꯛ ꯇꯧꯔꯛꯄꯗ 8 lakhꯇꯒꯤ ꯍꯦꯟꯅ ꯄꯩꯁꯥꯁꯦ ꯐꯪ ꯇꯥꯔꯒꯗꯤ ꯅꯪꯁꯦ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯗ ꯑꯗꯨꯝ ꯆꯟꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯦꯂꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯁꯦꯂꯔꯤ ꯍꯥꯏꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯕꯗꯨꯅꯦꯕ
ꯑꯗꯣ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯒ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯕꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯆꯤꯡꯈꯥꯏꯅꯕ ꯑꯃ ꯂꯥꯛꯑꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ OBCꯒꯤ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤꯗ ꯇꯧꯕ ꯊꯕꯛꯁꯤꯡꯁꯤꯒꯤ ꯁꯦꯂꯔꯤꯁꯤꯗꯤ ꯍꯥꯞꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯇꯧꯕ ꯊꯕꯛꯁꯤꯡꯒꯤ ꯁꯦꯂꯔꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯦꯂꯔꯤꯁꯦ 8 lakh ꯁꯤꯗ ꯄꯥꯕꯗ ꯌꯥꯎꯗ꯭ꯔꯤꯅꯦꯕ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁꯦꯂꯔꯤꯁꯤꯗꯗꯤ 8 lakh ꯁꯤꯗ ꯄꯥꯕꯗ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯃꯆꯥ ꯇꯧꯖꯕ ꯃꯤꯁꯤꯡꯗꯨꯗꯤ ꯅꯟ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯗ ꯍꯥꯏꯗꯤ ꯅꯟ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯗ ꯆꯟꯗ꯭ꯔꯦꯗꯅ ꯀ꯭ꯔꯤꯃꯤ ꯂꯦꯌꯔꯗ ꯆꯟꯁꯤꯟꯈ꯭ꯔꯦꯗꯅ ꯑꯗꯨꯗꯨꯅ ꯁꯥꯎꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ PSUs ꯄ꯭ꯔꯥꯏꯚꯦꯠ ꯀꯩꯅꯣꯗꯨꯅ ꯑꯗꯨꯗꯨꯅ ꯁꯨꯄ꯭रीम ꯀꯣꯔꯠꯅꯕꯨꯗꯤ ꯃꯁꯤꯁꯦ ꯀꯛꯊꯠꯈ꯭ꯔꯕꯅꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁꯦꯂꯔꯤꯁꯤꯡꯁꯤꯁꯨ ꯌꯥꯎꯍꯟꯈꯤꯗ꯭ꯔꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ 8 lakhꯁꯦ ꯄꯥꯕ ꯃꯇꯝꯗ ꯑꯗꯨꯅ 8 lakhꯇ ꯄꯥꯗꯣꯏꯁꯦ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨꯅ ꯇꯣꯂꯣꯞ ꯍꯦꯛꯇ ꯆꯥꯕ ꯃꯤꯁꯦ OBC ꯑꯣꯏꯗꯦꯕ ꯇꯣꯂꯣꯞ ꯍꯦꯛꯇ ꯆꯥꯕ ꯃꯤꯁꯦ ꯍꯥꯏꯗꯤ ꯃꯥꯁꯦ OBC ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯨ ꯂꯥꯟꯅꯦꯕꯀꯣ ꯇꯣꯂꯣꯞ ꯆꯥꯔꯦ ꯇꯣꯂꯣꯞꯀꯤ ꯄꯩꯁꯥꯗꯣ ꯀꯩꯁꯨ ꯄꯥꯗꯦꯕ 8 lakhꯇ ꯀꯩꯁꯨ ꯄꯥꯗꯦꯕ मादी तोलोप याम चाव चावनी 8 लाख ती हेलंगनी का हाबिदो अदु पाबे यादे तोलोप चाबा मीसे को OBC अदुम ओइबे यायबको तोलोप के पैसा दो कशु पाबे यावदे को मादो ग्रुप A नत्रगा ग्रुप B दा चंद तारगदि पाबे यावदे अदुदुनि को नेक्स्ट सिना लास्ट न्यूज़ निको सिसनि ngarang tawgre ko adu ngasi hanjan hanjan tawragam se passive indonesia haida kaineba koigi मादो ऑक्सीजन पिरंबदगी ऑक्सीजन लौथोकपिबगुंबा लाइफ सपोर्ट सिस्टम लौथोकपिबगुंबदनिको लाइफ सपोर्ट सिस्टम से लौथोखरगा तारगदी पैसिव इंटोनेशिया ने कइनोदि मीदो सीदौ लेरे कोमादा लेरे हारगदी पैसिव इंटोनेशिया तौरगा मादो मागी मिजरीज तो कोन बाय तारेको मादो सेनबा अदुदो तौबा हाइबसी लाइफ पैसिव इंटोनेशिया सिंगरा कोइना हाइग्रे पैसिव इंटोनेशिया सिगी ममिंगजे अतोपा ममिंग द थोनगी Supreme Court na withdrawing or withholding of medical treatment and ko aduduna passive internet se withdrawing or withholding of medical treatment masi is important yam oi ko maming atopara thon gir se kan aduna passive internet se khatane ba koina legal or is ko India da active ana le ko active internet se di koi da legal oi de ba को active international हाइसिना कइनो अखोइगी ड्रग पिजर हापदो अदुदि ओइदिबा अदुना मसिसे कइनोगी मखादा लाइको हाइदि राइट टू लाइफ की मखादा लाइदने आर्टिकल नंबर 21 की मतुगिना राइट टू लाइफ टिपी राइट टू डेथ टिपी दिको राइट टू डेथ टिपी दे अदुने कोइगी कोइगी IPC की मतुगिना राइट टू डेथ हाइबसे पीदबनिना कोई सुसाइड तौबसे को सुसाइड तौबसे क्राइम ओइरिजिनी को सुसाइड तौबसे क्राइम ओइरिजिनी अदुनि को हम यारे सिदे तलो चलसे सिगिदि हयेमु थेंगरसे को थैंक यू सो मच हैव अ ग्रेट डे